Yang ay ngahak LBda nga changge nga thake sinong yang dong sa su jam sai sinong yang sing atang wari uta sanasi ay ngang ju LB thawdre kare lai tabanina dong kana sinau regati sangbiro wari uta sanasi tôi tả tôi là Hare Krishna Ojabu Tada Jai Krishna Tada naik tok di Hoji kai daurige tada Isai leitro ngasi di Ngasi isai leite tada Oh thank you Ite malak tok bire 1, 2, 3, 4, 5, 6 Kubi taru Ite ma chai sing honar bro Chai sing thonga bro Tada kam taurige lau sing kumsi lau sing su bro tada Ncha sa tu tada sung atang Cina mengobari sana gana ngatang LB datang bane Tong liyo jan Lau sudia Bane tada di kai lau sudia akang muda pesatan bani dana Akang muda kaya tana Jadum tan bani na tada na akang muda Tada ino mo iliaponte aba tan base Ako'y tani Phanga chatpa phangda phamleiba Ite ma kari yang thongge Musayam saiko tada Tada musayam saiko Tada like mo to biramo Tada ne jam nungaiti Ay lai phamji uwa jam na hore Soon sin ni Soon sin ni merames thong merames hawai thong chumi Soon sin ni merames ada jam phe thagachari ngabo Aidi lining ba mi jam nungsi lining ba mi jam thagali Isorbu thajaba midi ay yamna lu tawre Kona isoning gadamne Isoning ba ja ko gi mathawni Nungshadi lore as tada nungshadi ne hai kande ai chu nungsaje khang mangamde ngarang jura kunde chu kya ware jagi nungshado
ꯍꯥꯏꯗꯤ ꯁꯥꯁꯨ ꯁꯥꯕ ꯑꯣꯝꯆꯥꯛꯅꯕ ꯍꯥꯏꯇꯥꯔꯦ. ꯇꯥꯗ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ. ꯅꯍꯥꯟ ꯀ꯭ꯔꯤꯁꯅꯄꯨꯔ ꯃꯅꯥꯛꯇꯅꯤ ꯐꯥꯔꯤꯗꯣ. ꯇꯥꯕ꯭ꯔꯣ? ꯅꯍꯥꯟ ꯀ꯭ꯔꯤꯁꯅꯄꯨꯔꯗꯒꯤ ꯑꯍꯨꯝꯒ ꯐꯥꯕꯗꯣ ꯑꯗꯨꯅ ꯇꯥꯗ ꯆꯦꯛꯁꯤꯟꯕꯤꯌꯨ. ꯀꯗꯥꯏꯗꯅꯣ? ꯑꯣ, ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯩꯒꯥ ꯍꯣꯏꯗꯅꯤ. ꯂꯥꯏꯁꯪꯒꯤ ꯀꯩꯒꯨꯝꯕ ꯊꯕꯛ ꯁꯨꯝ ꯂꯥꯛꯄ ꯑꯗꯨꯒꯗꯤ ꯉꯥꯛꯇꯪ ꯑꯦꯜꯕꯤꯗ ꯆꯪꯒꯦ ꯍꯥꯏꯅ ꯆꯪꯕꯅꯤ ꯇꯥꯗ. ꯇꯥꯗ ꯀꯔꯤ ꯍꯤꯟꯖꯥꯡ ꯍꯣꯠꯅꯔꯤꯒꯦ ꯏꯇꯩꯃꯅ? ꯖꯤꯜꯁꯟ ꯏꯝꯐꯥꯜꯗꯒꯤꯔꯣ ꯏꯇꯥꯎꯁꯦ? ꯅꯠꯇꯦ ꯖꯤꯜꯁꯟ, ꯑꯩ ꯀꯁꯥꯔꯒꯤꯅꯤ. ꯊꯦꯡꯀ꯭ꯌꯨ, ꯊꯥꯒꯠꯆꯔꯤ. ꯖꯤꯜꯁꯟ ꯀꯗꯥꯏꯒꯤꯅꯣ? ꯉꯁꯤ ꯑꯍꯥꯟꯕ ꯆꯪꯕ ꯃꯥꯜꯂꯤ. ꯉꯥ ꯃꯆꯥꯅꯦ. ꯍꯟꯗꯛꯇꯤ ꯏꯁꯤꯡ ꯆꯥꯎꯕꯅꯤꯅ ꯉꯥ ꯃꯆꯥꯁꯦ ꯃꯔꯥꯡ ꯌꯥꯝ ꯀꯥꯏꯔꯦ. ꯖꯤꯜꯁꯟ ꯇꯦꯁ. ꯖꯤꯜꯁꯟ, ꯏꯇꯥꯎꯗꯤ ꯀꯔꯤ ꯂꯝꯒꯤꯅꯣ ꯍꯥꯏꯕꯤꯌꯨ. ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯃꯥꯜꯂꯦ. ꯀꯔꯤ ꯂꯝꯒꯤꯅꯣ ꯍꯥꯏꯕꯤꯌꯨ. ꯑꯩꯗꯤ ꯏꯝꯐꯥꯜꯒꯤ ꯅꯠꯇꯦ. ꯉꯥ ꯃꯆꯥꯅ ꯈ꯭ꯋꯥꯏ ꯍꯥꯎꯔꯦ ꯇꯥꯗ. ꯑꯩꯈꯣꯏꯒꯤ ꯆꯂꯥꯅꯤ ꯉꯥꯁꯤꯡ ꯉꯥ ꯑꯆꯧꯕ ꯆꯥꯔꯤ ꯁꯔꯨꯛꯄꯨꯗꯤ ꯉꯥ ꯃꯆꯥꯁꯤꯅ ꯌꯥꯝꯅ ꯐꯕ. ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯉꯥ ꯃꯆꯥ ꯆꯥꯕꯁꯤ ꯃꯤꯠ ꯅꯥ ꯌꯥꯝ ꯁꯤꯡꯉꯦ. ꯑꯩ ꯏꯝꯐꯥꯜꯗꯅꯤ ꯏꯇꯥꯎ. ꯑꯣ, ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯈꯣꯏ ꯏꯇꯥꯎ, ꯏꯇꯥꯎꯕꯨ ꯆꯦꯅꯦꯜ ꯄꯥꯏꯕꯤꯕ꯭ꯔꯣ? ꯆꯦꯅꯦꯜ ꯄꯥꯏꯕꯤꯔꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯤ. ꯏꯇꯥꯎ ꯑꯍꯥꯟꯕ ꯆꯪꯕꯤꯕꯗꯨꯝ ꯊꯥꯒꯠꯆꯔꯤ. ꯑꯗꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯏꯇꯥꯎ. ꯏꯇꯥꯎ ꯏꯝꯐꯥꯜ ꯀꯗꯥꯏꯒꯤꯅꯣ? ꯆꯨꯝꯃꯦ. ꯇꯥꯗ, ꯉꯥ ꯃꯆꯥꯁꯦ ꯃꯤꯅ ꯁꯨꯝ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤꯅꯦ ꯃꯌꯥꯡ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯀꯔꯤ ꯍꯥꯏ, ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯉꯥ ꯃꯆꯥ ꯆꯥꯕꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ. ꯑꯩꯈꯣꯏ ꯃꯤꯠꯇ ꯌꯥꯝ ꯐꯩ ꯍꯥꯏꯔꯤꯌꯦ. ꯑꯗꯨꯅ ꯑꯗꯨꯅ ꯁꯣꯔꯤ, ꯉꯥ ꯃꯆꯥ ꯆꯥꯕꯁꯦꯀꯣ ꯑꯩꯈꯣꯏ ꯃꯤꯠꯇ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏꯌꯦ. ꯃꯤꯠꯇ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ. ꯃꯌꯥꯡꯅ, ꯃꯨꯁꯂꯤꯝꯅꯀꯣ ꯃꯣꯏꯗꯤ ꯌꯥꯝ ꯈꯪꯉꯦꯕ. ꯃꯣꯏꯅ ꯍꯥꯏꯕ ꯁꯤꯡꯗ ꯁꯨꯇꯣꯃꯥꯁ ꯈꯋꯥꯔꯁꯨ ꯍꯜꯂꯣ ꯍꯥꯏ. ꯃꯣꯏꯅ ꯍꯥꯏꯕ ꯃꯤꯠꯇ ꯌꯥꯝ ꯀꯥꯟꯅꯩ, ꯃꯤꯠꯇ ꯌꯥꯝ ꯐꯩ, ꯃꯤꯠ ꯄꯋꯥꯔꯁꯨ ꯐꯩ ꯍꯥꯏ ꯑꯩꯈꯣꯏꯅ ꯉꯥ ꯃꯆꯥ ꯆꯥꯕꯁꯤꯀꯣ. ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯁꯦ ꯌꯥꯔꯤꯈꯩꯗꯤ ꯉꯥ ꯑꯆꯧꯕ ꯆꯥꯗꯕꯤꯗ, ꯆꯂꯥꯅꯤ ꯉꯥ ꯆꯥꯗꯕꯤꯗ ꯂꯣꯀꯦꯜꯒꯤ ꯉꯥ ꯃꯆꯥ ꯆꯥꯎ ꯍꯥꯏꯇꯥꯔꯦ. ꯃꯣꯏꯅ ꯍꯥꯏꯕꯅꯦ. ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯆꯥꯗ ꯑꯩꯈꯣꯏ ꯈꯥꯁꯨ ꯈꯥꯗꯕ, ꯈꯥꯔꯤ ꯈꯥꯔꯤ ꯇꯧꯕ, ꯑꯗꯩꯗꯤ ꯂꯩꯗꯅꯒ ꯑꯩꯈꯣꯏ ꯆꯅꯤꯈꯅꯥ, ꯃꯨꯒ ꯉꯥ, ꯄꯨꯊꯤ ꯃꯆꯥ, ꯑꯩꯈꯣꯏꯅ ꯁꯤ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ. ꯁꯤꯗ ꯁꯅꯨꯗ ꯏꯇꯥꯎꯕꯤ, ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯀꯔꯤ ꯍꯥꯏꯅꯤ, ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯋꯦꯗꯔꯁꯦ ꯍꯥꯏ ꯉꯝꯗ꯭ꯔꯦ. ꯑꯃꯨꯛꯁꯨ ꯈꯪꯁꯥ ꯁꯥ, ꯑꯃꯨꯛ ꯍꯦꯛ ꯆꯨ. ꯑꯗꯨ ꯅꯍꯥꯟꯋꯥꯏꯗꯤ
ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝ ꯅꯨꯡꯁꯥ ꯁꯥꯏ ꯍꯧꯖꯤꯛ ꯏꯇꯥꯎꯕꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯏꯇꯥꯎꯕꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯩꯗꯤ ꯉꯔꯥꯡꯗꯗꯤ ꯁꯨꯝ ꯅꯣꯡ ꯑꯁꯦ ꯁꯨꯝ ꯂꯥꯛꯑꯝꯃꯤ ꯑꯗꯣ ꯍꯟꯗꯛꯁꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯕꯤ ꯃꯅꯤꯄꯨꯔꯗꯗꯤ ꯅꯣꯡ ꯆꯨꯏꯅ ꯇꯥꯏꯌꯦ ꯉꯔꯥꯡꯒ ꯅꯍꯥꯟꯒꯗꯤ ꯅꯣꯡ ꯆꯨꯏ ꯏꯪꯉꯤ ꯀꯥꯏꯅ ꯍꯥꯏ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯏꯪꯕꯒ ꯂꯩꯇ꯭ꯔꯦꯗ ꯇꯧꯋꯤ ꯅꯨꯃꯤꯠ ꯑꯗꯨꯝ ꯑꯌꯨꯛꯇꯩꯅ ꯅꯨꯡꯗꯥꯡ ꯌꯧꯕꯁꯦ ꯁꯨꯝ ꯐꯦꯟ ꯊꯥꯗꯅ ꯁꯨꯝ ꯂꯩꯔꯝꯃꯤ ꯏꯝꯐꯥꯜꯗꯗꯤ ꯅꯣꯡꯁꯤ ꯆꯨ ꯃꯥꯜꯂꯦꯕꯀꯣ ꯅꯍꯥꯟꯒ ꯅꯣꯡ ꯌꯥꯝ ꯆꯨꯏꯑꯅ ꯍꯥꯏꯌꯦꯅ ꯇꯥꯏ ꯏꯇꯥꯎꯕꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯁꯤꯒ ꯀꯔꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯇꯥꯕꯨꯗꯤ ꯇꯥꯔꯦ ꯅ꯭ꯌꯨꯁꯇꯗꯤ ꯅꯨꯃꯤꯠꯀꯤ ꯇꯥꯔꯤ ꯍꯟꯗꯛꯁꯤ ꯅ꯭ꯌꯨꯁꯇꯗꯤ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕꯗꯤ ꯇꯥꯕ ꯐꯪꯗꯦ ꯍꯟꯗꯛꯁꯦ ꯏꯇꯥꯎꯕꯤ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯏꯇꯥꯎꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯁꯨꯔꯤꯒꯦ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯏꯇꯥꯎ ꯖꯣꯕ ꯇꯧꯕ꯭ꯔꯥ ꯏꯇꯥꯎꯕꯤ ꯂꯩꯔꯤꯕꯣ ꯏꯇꯥꯎꯕꯤ ꯂꯩꯕ꯭ꯔꯣ ꯏꯇꯥꯎꯕꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯒꯦ ꯏꯇꯥꯎꯕꯤ ꯊꯣꯛꯈ꯭ꯔꯕꯣ ꯏꯇꯥꯎꯕꯤ ꯏꯝꯐꯥꯜꯗꯗꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯑꯏꯪ ꯑꯁꯥꯁꯦ ꯍꯧꯖꯤꯛ ꯉꯁꯥꯏꯗꯗꯤ ꯌꯥꯝ ꯁꯥꯏꯌꯦ ꯏꯇꯥꯎꯕꯤ ꯌꯥꯝ ꯁꯥꯏ ꯀꯅꯥ ꯂꯩꯒꯦ ꯂꯣꯏ ꯊꯣꯛꯈ꯭ꯔꯕꯖꯥꯠꯅꯣ ꯀꯩꯅꯣꯝ ꯔꯣꯕꯤꯟꯗ꯭ꯔꯣ
ꯀ꯭ꯋꯥ ꯁꯥꯏꯕ ꯃꯥꯜꯂꯤꯗꯅ ꯁꯨꯝ ꯃꯔꯨ ꯑꯃꯅꯤ ꯁꯨꯝ ꯎꯝꯕꯅꯦ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕ ꯆꯪꯕ ꯃꯥꯜꯂꯦ ꯀ꯭ꯋꯥ ꯁꯥꯏꯕ ꯅꯠꯇꯦ ꯃꯔꯨ ꯑꯃꯅꯤ ꯑꯗꯨꯝ ꯁꯥꯏꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄꯛꯆꯩꯗ ꯑꯣꯖꯥ ꯀꯥꯏꯗꯩꯅꯣ ꯅꯣꯛꯅꯕ ꯃꯥꯜꯂꯦ ꯑꯗꯣ ꯔꯕꯤꯟꯗ꯭ꯔꯣ ꯀꯔꯤ ꯂꯝꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯆꯪꯉꯕꯅꯤꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯏꯁꯥꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯣ ꯀꯩꯒꯨꯝꯕ ꯁꯥꯞ ꯇꯧꯔꯝꯗꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯀꯣ ꯑꯗꯨꯝ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝꯗꯒꯤꯅ ꯑꯣ ꯃꯥꯏ ꯒꯣꯠ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯔꯣꯕꯤꯟꯗꯣꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯥꯅ ꯊꯥꯒꯠꯆꯔꯤꯀꯣ ꯏꯝꯐꯥꯜꯗꯒꯤ ꯑꯗꯣꯝꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯒꯤ ꯑꯦꯜꯕꯤ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯣꯝꯕꯨ ꯑꯁꯣꯝ ꯍꯧꯖꯤꯛ ꯀꯩꯀꯩ ꯊꯕꯛ ꯇꯧꯕꯤꯔꯤꯕꯒꯦ ꯑꯗꯨ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯊꯧꯕꯥꯜꯗꯒꯤ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯕꯤꯔꯕ꯭ꯔꯣ ꯑꯣ ꯊꯥꯒꯠꯄ ꯌꯦꯡꯕꯅꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯂꯩ ꯑꯣꯖꯥ ꯑꯩ ꯑꯣꯖꯥ ꯑꯣꯏꯖꯔꯤ ꯑꯣ ꯃꯥꯏ ꯒꯣꯠ ꯑꯗꯨꯗꯤ ꯑꯣꯖꯥꯕꯨ ꯑꯩ ꯁꯣꯔꯤ ꯑꯩꯅ ꯁꯣꯝꯒꯤ ꯃꯤꯡ ꯄꯟꯖꯈ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯁꯝꯃꯔ ꯚꯦꯀꯦꯁꯟꯅ ꯕꯟ ꯂꯩꯔꯝꯃꯅꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨ ꯑꯣꯖꯥ ꯑꯣꯏꯔ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯗꯤ ꯌꯨꯝ ꯄꯥꯝꯕꯤꯔꯕ꯭ꯔꯣ ꯑꯣꯖꯥ ꯍꯣꯏ ꯆꯥꯖꯔꯦ ꯑꯣ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯕꯤꯕ ꯑꯣꯖꯥ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯣꯖꯥ ꯍꯣꯏ ꯁꯛ ꯈꯪꯗꯕꯒꯤ ꯁꯨꯝ ꯃꯤꯡ ꯑꯣꯏꯅ ꯀꯧꯖꯧꯔꯦ ꯑꯣꯖꯥꯗꯤ ꯑꯣꯖꯥꯅꯤꯅꯀꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯪꯒꯜꯃꯨꯛꯇꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯄꯁꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯣꯖꯥ ꯑꯩꯗꯤ ꯊꯣꯏꯗꯣꯛꯅ ꯁꯨꯝ ꯀꯩ ꯍꯩꯖꯗꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯄꯥꯝꯖꯕꯒꯤ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤ ꯑꯃ ꯍꯌꯦꯡ ꯇꯨꯡꯒꯤ ꯂꯥꯏꯐꯇ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯏꯆꯥ ꯏꯁꯨꯅ ꯈꯪꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯊꯝꯖꯕꯅꯤ ꯑꯣꯖꯥꯕꯨ ꯀꯔꯤ ꯂꯩꯀꯥꯏꯗ ꯀꯗꯥꯏꯗꯅꯣ ꯑꯣꯖꯥ ꯑꯣꯖꯥ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯀꯁꯥꯔ ꯀꯥꯛ ꯃꯔꯥ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤꯅꯤ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯑꯣꯖꯥ ꯑꯩ ꯂꯩꯀꯥꯏꯗꯤ ꯀꯥꯛ ꯃꯔꯥ ꯍꯥꯏꯅ ꯀꯧꯔꯦ ꯔꯥꯙꯦ ꯀ꯭ꯔꯤꯁꯅ ꯍꯣꯏ ꯍꯣꯏ ꯑꯣꯖꯥꯀꯣ ꯑꯣꯖꯥ ꯑꯩ ꯑꯣꯖꯥ ꯅꯠꯆꯗꯦꯗ ꯑꯁꯨꯝ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯅꯠꯇ꯭ꯔ ꯁꯪꯀꯤꯔꯇꯟ ꯑꯁꯤꯕꯨ ꯄꯥꯝꯖꯔꯨꯕꯒꯤ ꯁꯨꯝ ꯃꯌꯥꯝꯒꯤ ꯍꯩꯇ ꯍꯩꯇꯅ ꯑꯣꯖꯥꯁꯤꯡꯒꯤ ꯇꯨꯡ ꯏꯟꯅ ꯁꯨꯝ ꯊꯧꯒꯜ ꯆꯠꯆꯕꯅꯤ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯃꯛꯇꯤ ꯑꯣꯏꯖꯗ꯭ꯔꯤꯌꯦ ꯁꯪꯀꯤꯔꯇꯟ ꯑꯁꯤꯗ ꯁꯨꯝ ꯑꯣꯖꯥꯅ ꯏꯅꯥꯎ ꯃꯪꯒꯣꯜ ꯍꯥꯏꯅ ꯁꯨꯝ ꯀꯧꯕꯤꯌꯣ ꯑꯩ ꯏꯁꯩ ꯁꯛꯄ ꯑꯣꯖꯥꯃꯛꯇꯤ ꯑꯣꯏꯖꯗ꯭ꯔꯤ ꯃꯌꯥꯝꯒꯤ ꯁꯨꯝ ꯑꯣꯖꯥꯁꯤꯡꯒꯤ ꯁꯦꯕꯥ ꯊꯧꯒꯜ ꯁꯨꯝ ꯇꯨꯡꯗ ꯀꯥꯎꯕ ꯀꯥꯎꯕ ꯁꯨꯝ ꯏꯟꯅ ꯆꯠꯆꯕꯅꯤ ꯑꯣꯖꯥ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯣꯖꯥ ꯑꯩ ꯄꯨꯡ ꯅꯠꯇꯦ ꯑꯩ ꯏꯁꯩꯗ ꯑꯣꯏꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯊꯧꯒꯜ ꯁꯨꯝ ꯆꯠꯆꯕꯅꯤ ꯑꯣꯖꯥ ꯑꯩ ꯄꯨꯡ ꯅꯨꯡꯖꯦꯕ ꯅꯠꯇꯦ ꯑꯣꯖꯥꯅ ꯁꯪꯕ ꯃꯇꯝꯗ ꯅꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯁꯨꯝ ꯆꯪꯕꯤꯔꯒ ꯁꯨꯝ ꯌꯦꯡꯉꯨ ꯍꯩꯇ ꯍꯩꯇꯅ ꯁꯛꯆꯕ ꯏꯁꯩ ꯅꯣꯡꯃꯥꯏ ꯁꯨꯝ ꯈꯔ ꯈꯔ ꯑꯗꯨꯝ ꯌꯥꯎꯖꯕꯅꯤ ꯑꯣꯖꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯃꯣꯏꯗ ꯑꯣꯖꯥꯅ ꯊꯥꯞꯂꯕ ꯏꯔꯝꯗꯝ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗꯒꯤ ꯅꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯁꯦ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯅꯅꯥꯎꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯑꯩꯅ ꯁꯨꯝ ꯑꯩ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯖꯒꯦ ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯥꯕꯨ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯩꯅ ꯇꯨꯡꯗ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅ ꯑꯩꯅ ꯍꯩꯇ ꯍꯩꯇꯅ
ꯅꯠꯁꯪꯒꯤꯇꯪ ꯏꯁꯩꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯍꯥꯞꯆꯩ ꯍꯌꯦꯡ ꯇꯨꯡꯗ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯑꯗꯨꯝ ꯈꯪꯍꯧꯅꯕ ꯍꯧꯒꯠꯂꯤꯕ ꯏꯅꯥꯎꯁꯤꯡꯅ ꯁꯨꯝ ꯈꯪꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯑꯩꯅ ꯊꯣꯟꯖꯕꯅꯤ ꯑꯣꯖꯥꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯝꯐꯥꯜꯁꯦ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯀꯣꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡꯁꯤꯅ ꯐꯠꯇꯕꯅꯤꯅ ꯁꯨꯝ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯃꯁꯨ ꯏꯇꯣꯝꯇꯒ ꯑꯣꯏꯕꯅꯤꯅ ꯊꯣꯛꯄꯁꯤ ꯈꯨꯗꯣꯡ ꯆꯥꯗꯦ ꯍꯌꯦꯡ ꯃꯅꯤꯄꯨꯔ ꯌꯧꯔꯀꯥꯟꯗ ꯇ꯭ꯔꯦꯟꯁꯤꯒ ꯀꯣꯏꯕ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯑꯣꯖꯥ ꯃꯇꯝꯗꯨꯒ ꯑꯣꯖꯥꯒ ꯂꯣꯏꯅ ꯎꯅꯔꯅꯤ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜ ꯃꯆꯥ ꯑꯃ ꯂꯩꯕꯅꯦ ꯕꯤꯁꯥ ꯑꯦꯜꯕꯔꯇꯔ ꯏꯁꯩ ꯌꯥꯎꯔꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯣ ꯑꯗꯣ ꯑꯣꯖꯥ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯗꯨꯒ ꯑꯣꯖꯥꯅ ꯁꯥꯞꯇꯣꯛꯇꯅ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯅꯅꯥꯎꯁꯨ ꯑꯣꯖꯥꯒꯤꯗ ꯆꯪꯖꯔꯛꯀꯦ ꯑꯣꯖꯥ ꯍꯣꯏ ꯑꯣꯖꯥ ꯅꯥꯌꯦꯛꯇꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯒꯣꯕꯤꯟꯗꯒꯤ ꯊꯧꯖꯥꯟꯗꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯊꯧꯖꯥꯟꯗꯒꯤ ꯏꯪ ꯇꯞꯄꯕ ꯀꯥꯟꯗ ꯇ꯭ꯔꯦꯟ ꯂꯝꯕꯤꯅ ꯐꯥꯎꯔꯀꯥꯟꯗ ꯁꯣꯏꯗꯅ ꯅꯅꯥꯎ ꯏꯃꯥ ꯂꯩꯄꯥꯛꯇ ꯂꯥꯛꯆꯔꯒ ꯑꯣꯖꯥꯅ ꯎꯅꯖꯒꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯕꯣ ꯏꯝꯐꯥꯜꯒꯤ ꯅꯠꯇ ꯁꯪꯀꯤꯔꯇꯟ ꯇꯧꯕ ꯈꯪꯕꯤꯕ ꯌꯥꯎꯕꯤꯕ꯭ꯔꯥ ꯈꯪꯖꯩ ꯑꯣꯖꯥꯕꯨ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯍꯣꯏ ꯑꯣꯖꯥ ꯂꯥꯛꯆꯒꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡ ꯄꯟꯖꯔꯕꯗ ꯄꯤꯁꯨꯝꯊꯣꯡ ꯄꯤꯁꯨꯝ ꯅꯤꯉꯣꯝ ꯂꯩꯔꯛ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯃꯤꯡꯗꯤ ꯄꯟꯅꯗꯦ ꯑꯗꯨ ꯄꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ ꯈꯪꯕꯗ ꯋꯥꯔꯒꯅꯤ ꯄꯤꯁꯨꯝ ꯊꯣꯡ ꯄꯤꯁꯨꯝ ꯅꯤꯉꯣꯝ ꯂꯩꯔꯛꯀꯤ ꯈꯣꯏꯁꯅꯝ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯄꯟꯖꯕꯗ ꯑꯣꯖꯥ ꯀꯤꯔꯇꯤ ꯀꯣ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯤꯔꯇꯤꯒꯤ ꯖꯥꯃꯨꯡ ꯀꯨꯟꯖꯦꯁꯣꯔ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯑꯣꯖꯥꯅꯤ ꯖꯥꯃꯨꯡꯅꯤ ꯑꯗꯨꯒ ꯖꯥꯃꯨꯡꯒꯤ ꯄꯥꯕꯨꯡ ꯑꯩꯒꯤ ꯑꯣꯖꯥꯗꯨꯅ ꯖꯣꯍꯔꯥꯟ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯚꯤꯖꯤꯇꯤꯡ ꯒꯨꯔꯨ ꯑꯣꯏꯕꯤꯔꯤꯕꯅꯤ ꯈꯣꯏꯁꯅꯥꯝ ꯑꯣꯖꯥ ꯀꯤꯔꯇꯤ ꯀꯣ ꯑꯗꯨꯒꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯦꯔꯥꯈꯣꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯤꯡ ꯄꯜꯂꯕꯗ ꯑꯣꯖꯥ ꯕꯣꯕꯤ ꯃꯌꯥꯝ ꯑꯣꯖꯥꯒꯤ ꯃꯤꯡ ꯑꯁꯦꯡꯕꯗꯤ ꯎꯄꯦꯟꯗ꯭ꯔꯣ ꯀꯧꯕꯅꯤ ꯖꯣꯍꯔꯂꯥꯜ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯂꯩꯕꯅꯤ ꯑꯗꯨꯒꯗꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯤꯔꯇꯤ ꯄꯨꯡꯖꯩꯕ ꯑꯗꯩ ꯑꯣꯖꯥ ꯕꯤꯔꯖꯤꯠ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡꯖꯩꯕ ꯃꯤꯡ ꯄꯟꯖꯕꯗ ꯑꯣꯖꯥ ꯊꯃꯥꯡꯉꯧ ꯑꯣꯖꯥ ꯁꯩꯇꯕꯥꯟ ꯂꯣꯏꯅ ꯈꯪꯖꯩ ꯂꯣꯏꯅ ꯈꯪꯖꯩꯌꯦ ꯑꯣꯖꯥ ꯀꯨꯟꯖꯦꯁꯣꯔꯒꯤ ꯏꯁꯩꯁꯨ ꯑꯩꯒꯤ ꯌꯥꯎꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯁ ꯑꯩꯈꯣꯏ ꯖꯥꯃꯨꯡꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯑꯣꯜ ꯀꯁꯥꯔꯗꯁꯨ ꯑꯩꯈꯣꯏ ꯖꯥꯃꯨꯡ ꯀꯨꯟꯖꯤꯗꯤ ꯂꯣꯏꯅ ꯈꯪꯕꯅꯤ ꯑꯩꯈꯣꯏ ꯖꯥꯃꯨꯡꯒꯤ ꯏꯁꯩ ꯌꯥꯝꯅ ꯐꯖꯕꯅꯤ ꯈꯣꯟꯖꯦꯜꯗꯒꯤ ꯀꯔꯤꯗꯒꯤ ꯕꯥꯁꯣꯛꯇꯒꯁꯦ ꯑꯦꯛꯗꯝ ꯑꯩꯈꯣꯏ ꯖꯥꯃꯨꯡꯒꯤ ꯑꯍꯦꯟꯕꯅꯤ ꯑꯣꯖꯥ ꯑꯣꯖꯥꯅ ꯄꯥꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯗꯣ ꯑꯩ ꯈꯪꯅꯖꯩ ꯈꯪꯅꯔꯝꯒꯅꯤ ꯑꯣꯖꯥꯁꯨ ꯏꯝꯐꯥꯜꯗ ꯂꯩ ꯍꯥꯏꯕꯅꯤꯅ ꯂꯣꯏꯅ ꯈꯪꯉꯝꯃꯅꯤ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯄꯜꯂꯕꯗ ꯑꯩꯒꯥ ꯁꯅꯥꯍꯜ ꯏꯁꯩ ꯁꯛꯄ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯣꯃꯦꯟꯗꯣ ꯀꯁꯥꯔꯗ ꯂꯥꯛꯄꯤꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯅꯠ ꯁꯪꯀꯤꯔꯇꯣꯟ ꯇꯝꯕꯤꯕ ꯑꯩ ꯒꯨꯔꯨꯗꯦꯕꯒꯤ ꯃꯥꯝ ꯑꯍꯟꯒꯤ ꯀꯔꯃꯗ ꯑꯩꯒꯥ ꯁꯅꯥꯅ ꯁꯛꯑꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯣꯃꯦꯟꯗꯣꯅ ꯗꯨꯍꯥꯔꯣꯝꯗ ꯁꯨꯝ ꯆꯠꯄꯤꯔꯝꯃꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯗ ꯑꯣꯖꯥ ꯑꯣꯏꯕ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯍꯪꯕꯗ ꯈꯪꯕꯤꯒꯅꯤ ꯍꯣꯏ ꯑꯣꯖꯥ ꯀꯥꯎꯖꯔꯣꯏ ꯏꯔꯣꯝ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯍꯣꯏ ꯑꯣꯖꯥ ꯃꯇꯨꯡꯗ ꯅꯥꯌꯦꯛꯇꯅ ꯒꯣꯕꯤꯟꯗ ꯊꯧꯖꯥꯟꯗꯒꯤ ꯂꯥꯛꯑꯕꯗꯤ ꯑꯣꯖꯥ ꯁꯣꯏꯗꯅ ꯎꯅꯖꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯗꯤ ꯑꯗꯨꯌꯥꯝꯅ ꯍꯩꯕ ꯅꯠꯆꯗꯦꯗ ꯁꯨꯝ ꯀꯁꯥꯔ ꯏꯔꯝꯗꯝꯗ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯒꯤ ꯊꯧꯒꯜ ꯑꯣꯏꯅ ꯃꯈꯥꯗ ꯁꯨꯝ
ꯈꯔ ꯈꯔ ꯁꯨꯝ ꯊꯧꯒꯜꯂꯣꯅ ꯆꯠꯆꯕꯅꯤ ꯑꯣꯖꯥ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯍꯩꯖꯗ꯭ꯔꯤꯗ ꯑꯣꯖꯥ ꯑꯣꯖꯥꯗꯤ ꯑꯆꯝꯕ ꯑꯣꯖꯥ ꯅꯠꯇꯦ ꯁꯤꯡꯍ ꯅꯥꯎꯕ ꯁꯤꯡꯍ ꯑꯣꯖꯥꯗꯤ ꯑꯆꯝꯕ ꯑꯣꯖꯥ ꯅꯠꯇꯦ ꯀꯅꯥꯕꯨꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯐꯪꯗ꯭ꯔꯦ ꯊꯣꯡꯖꯔꯤ ꯃꯆꯨ ꯍꯋꯥꯏ ꯏꯔꯣꯝꯕ ꯅꯪ ꯁꯣꯏꯗ꯭ꯔꯦꯀꯣ ꯁꯤꯡꯍ ꯅꯥꯎꯕ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯡꯍ ꯅꯥꯎꯕ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯍꯥꯟꯕ ꯆꯪꯕ ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯀꯣ ꯁꯞ ꯇꯧꯕꯤꯔꯝ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯌꯣ ꯊꯣꯡꯖꯔꯤ ꯃꯆꯨ ꯍꯋꯥꯏ ꯏꯔꯣꯝꯕ ꯍꯥꯒꯅꯨ ꯂꯩꯅꯦ ꯅꯅꯥꯗꯣ ꯊꯔꯛꯀꯅꯤꯅ ꯁꯤꯡꯍ ꯅꯥꯎꯕ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯣꯖꯥꯗꯤ ꯑꯆꯝꯕ ꯑꯣꯖꯥ ꯅꯠꯇꯦ ꯀꯅꯥꯕꯨꯅꯣ ꯍꯥꯏꯕꯤ ꯃꯅꯤꯄꯨꯔ ꯑꯣꯖꯥꯁꯤꯡꯗ ꯍꯥꯏꯕꯤꯕ꯭ꯔꯥ ꯊꯥꯒꯠꯆꯔꯤ ꯅꯥꯎꯕ ꯅꯥꯎꯕꯁꯦ ꯊꯥꯡ ꯇꯥꯗ ꯇꯝꯕꯗꯣ ꯅꯠꯇ꯭ꯔꯣ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯣꯖꯥꯕꯨ ꯅꯥꯎꯕꯁꯦ ꯑꯩ ꯕꯣꯔꯈꯥꯜꯒꯤꯅꯤ ꯑꯣꯖꯥ ꯕꯦꯟꯖꯕꯗꯨꯅꯤ ꯑꯣ ꯑꯠꯆꯥ ꯊꯥꯒꯠꯆꯩ ꯅꯥꯎꯕ ꯑꯗꯣ ꯅꯥꯎꯕ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯣꯍꯣ ꯑꯩ ꯑꯣꯖꯥꯅ ꯑꯣꯖꯥ ꯅꯥꯎꯕꯁꯦ ꯀꯁꯥꯔꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯕꯦꯟ ꯌꯩꯕ ꯙꯨꯜ ꯌꯩꯕꯅꯤꯀꯣ ꯑꯗꯨ ꯅꯥꯎꯕ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯆꯪꯉꯕꯅꯤꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯆꯝꯕ ꯅꯠꯇꯦꯒ ꯍꯥꯏꯕꯤꯅꯨ ꯅꯥꯎꯕ ꯑꯩꯈꯣꯏ ꯌꯥꯝ ꯍꯩꯖꯕ ꯃꯤ ꯅꯠꯆꯗꯦ ꯁꯨꯝ ꯑꯣꯖꯥꯁꯤꯡꯒꯤ ꯃꯈꯥꯗ ꯁꯨꯝ ꯀꯥꯎꯕ ꯀꯥꯎꯕ ꯁꯨꯝ ꯆꯠꯆꯕꯅꯤ ꯅꯥꯎꯕ ꯑꯗꯨꯕꯨ ꯅꯥꯎꯕꯅ ꯊꯥꯒꯠꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯣꯖꯥꯃꯛꯇꯤ ꯅꯠꯆꯗꯦ ꯑꯗꯣ ꯅꯥꯎꯕ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯞ ꯇꯧꯗ꯭ꯔꯗꯤ ꯁꯞ ꯇꯧꯕꯤꯔꯝꯃꯨꯀꯣ ꯁꯤꯝꯇꯪ ꯑꯣꯖꯥꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯅꯥꯎꯕ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦ ꯅꯥꯎꯕ ꯐꯖꯅ ꯆꯠꯊꯕꯤꯌꯨ ꯕꯦꯜ ꯌꯩꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯔꯦ ꯀꯣ ꯕꯦꯜ ꯌꯩꯕꯁꯨ ꯂꯦꯞꯄꯤꯒꯅꯨ ꯍꯥꯏꯗꯤ ꯌꯥꯔꯒꯗꯤ ꯊꯋꯥꯏ ꯌꯥꯎꯕ ꯅꯥꯝꯗꯁꯨ ꯊꯋꯥꯏ ꯌꯥꯎꯕꯤꯌꯨ ꯍꯣꯏ ꯇꯧꯔꯦ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯅꯥꯎꯕ ꯆꯟꯗ꯭ꯔꯕꯇꯤ ꯁꯤꯡꯍ ꯁꯤꯜꯕꯥꯔ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯑꯃ ꯐꯪꯗ꯭ꯔꯦ ꯆꯟꯗ꯭ꯔꯄꯇꯤꯁꯦ ꯀꯅꯥꯅꯣ ꯅꯍꯥꯟꯁꯨ ꯂꯥꯛꯑꯝꯃꯦ ꯑꯗꯣ ꯑꯩꯅ ꯍꯪꯕꯗ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ꯭ꯔꯦ ꯆꯟꯗ꯭ꯔꯄꯇꯤ ꯀꯔꯤ ꯀꯧꯅꯒꯗꯕꯅꯣ ꯑꯗꯨꯕꯨ ꯑꯦꯜ ꯄꯤꯗ ꯂꯥꯛꯑꯕꯅꯤ ꯁꯨꯝꯃꯤꯡ ꯍꯥꯏꯅ ꯀꯧꯅꯔꯦ ꯁꯤꯜꯕꯥꯔ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯁꯤꯜꯕꯥꯒꯤꯔ ꯍꯪꯉꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯆꯟꯗ꯭ꯔꯗꯤꯅꯤ ꯁꯤꯜꯕꯥꯒꯤꯔ ꯑꯗꯣ ꯆꯟꯗ꯭ꯔꯗꯤꯅꯤ ꯆꯪꯉꯕꯅꯤ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯨ ꯀꯥꯅꯦꯛ ꯂꯩꯇꯗꯤ ꯀꯥꯅꯦꯛ ꯇꯧꯕꯤꯔꯝꯃꯨ ꯑꯩꯁꯨ ꯀꯥꯅꯦꯛ ꯇꯧꯖꯒꯦ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯍꯥꯏꯕꯤꯌꯣ ꯑꯣꯖꯥ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯧꯖꯤꯛ ꯁꯨꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯩꯕ ꯃꯣꯡꯒꯣꯜ ꯅꯇꯥ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯅꯤ ꯆꯤꯟꯗꯅ ꯊꯥꯛꯇꯅꯤ ꯍꯥꯏꯔꯒ ꯄꯥꯡꯊꯣꯛꯄꯒꯤ ꯉꯝꯗꯕ ꯍꯥꯏꯕꯗꯤ ꯆꯤꯟꯗꯅ ꯊꯥꯒꯠꯀꯅꯤ ꯍꯥꯏꯔꯒ ꯊꯣꯛꯄꯗꯤ ꯉꯝꯗꯕ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯀꯤꯇꯥꯔꯦ ꯕꯦꯇꯥ ꯍꯥꯏ ꯀꯅꯥꯅꯣ ꯁꯤꯅ ꯀꯤꯇꯥꯔꯦ ꯕꯦꯇꯥ किसुना एंटेल एलबी चलते आसे अपने के होय हाय काका लमगानबी ओइखम ओ लंगम लाए हाय काका नुआरी करी हाय लंगानबी चासिंग होनरबो कितारे बेटा किसुना एलबी ते चलते आसे हाय काका हाय चिंदना ꯆꯤꯟꯗꯅ ꯊꯔꯛꯀꯅꯤ ꯍꯥꯏꯔꯒ ꯄꯥꯡꯊꯣꯛꯄꯗꯤ ꯉꯝꯗꯕ ꯁꯨꯝ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯃꯤꯗ ꯀꯀꯥꯅ ꯁꯥꯎꯅꯨ ꯆꯥꯔꯦ ꯀꯀꯥ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯂꯝꯉꯥꯟꯕꯤ नेना बात खासेनी खायसोनी है ना खायसे ना अपना खायसे विजय गौरां
makan apa? Vijay Gurung, makan apa? विजय गुरुंग, कहाँ से बोल रहे हो, कहाँ से आ रहे हो? मेरे चैनल में पहले आया तो लाइक शेयर कर दीजिए. Where are you from? मैं from सिलचर. गोभी sak थोंगे अदो काका वा अमा हाइजेके हायु लंगनबी गोभी sak थोंगे अदो काका वा अमा हाइजेके हाइबियो गुरुंग. मैं नेपाल से. वो थैंक यू वेरी मच. नेपाल से बोल रहे हैं, बहुत शुक्रिया. नेपाल से आ रही हो मेरे चैनल में, धन्यवाद आपको, बहुत बहुत धन्यवाद विजय. muda kita nih, muda haite nih, ini nah. Oi. आप मैं कोई तक बोलते से कोई तक आया कौन अपना बसा कोई. मैं नेपाल से. थैंक यू विजय गुरुंग, बहुत बहुत शुक्रिया. आप नेपाल से मेरे चैनल में आ रहे हो, बहुत बहुत थैंक यू वेरी मच. मेरे चैनल में आए तो लाइक कर दीजिए. अगर विजय आपका चैनल है तो आई थिंक यू आर फ्रॉम मलेशिया. वाओ माय गॉड वेरी मच. काका ऐसु चैनल नौना पायरे सपोर्ट खर तब लंगनबी काका सोदना तौजरगे सपोर्ट तौजगे अदो नंग काका भी चैनल दो नंग लाइक मचा मा तोंबिरमो कमेंट थंबिरमो काका सोदना आई काका तौजरगे काका गी लेजब खर दो चंदा सपोर्ट तौजगे लंगनबी अदो काका या चैनल दा नंग लाइक मचा मा कमेंट मचा मा थंबमको काका सोदना आमार बारी सिलचर. वाओ आमार बारी सिलचर. আমার বাসার বাসকান্দি হেরি আপনার চ্যানেল আসে নাকি? চ্যানেল আসে যদি হয় আমার চ্যানেলের মধ্যে একটা কমেন্ট করেন, তারপরে সাব করেন, লাইক করেন. আমি আপনার কাছে সাপোর্ট করতে আসি হেরি, ঠিক আছে? আপনার চ্যানেল থাকা যদি হয় আমি শিওর আমি আপনার কাছে সাপোর্ট করেন, আপনারা আমার কাছে সাপোর্ট করেন, ঠিক আছে? আমার বাসা মানে বাসকান্দি. শিলচর বাসকান্দি নজিক তো, আমি তো শিলচর ডেলি যাই কীর্তন কারণে. ইটখোলা, শিলচর, রামনগর, তুকো, শিলচর রাঙ্গিখালি, শিলচর কৃষ্ণপুর, বনট্রাপুর আমি ডেলি যাই. হেরে আপনার চ্যানেল থাকা যদি হয় আমার চ্যানেলের মধ্যে, আমার চ্যানেল নাম হলো মঙ্গল নেতা. হ্যাঁ, আপনার একটা লাইক কমেন্ট শেয়ার করেন, আমি শেয়ার করব. ওজা আইসু চ্যানেল হাঙে হাইনা খালি ওজানা সাপোর্ট তৌবিউ. নাওবা হাংবিউ হাঙু কেদিবিনো চ্যানেल হাং জামফাই से लाइव मेमोरी म उइहोगुदुमनिको. ओजा सोदना तो सापोर्ट तौजगे नावबा अदुगा नंगा च्যাनेल हांबा मतमदा ओजादा कमेंट थम ओजा आई च्যাनेल नि हाइना सोको ओजागे अलिबा खरदो आई नावबदा आई सापोर्ट तौजगे. तौरांग लेकाइनि तौरांग लेकाइनि ना आमार तो तौरांग लेकाइना बासकान्दी मादासा पिछনের উত্তর সাইড মিটার গ্যাস এজেন্সি আসে যেন এই পিছন থেকে খাকমারা মণিপুরি বস্তি. তোরাং লেকাই না, আমার বাসা তোরাং লেকাই না. হয় ওজা হয় নাওবা লাইক কমেন্ট থারামু আদুগা ওজা সাপোর্ট তরবে. হেরি আমার বাসা তোরাং লেকাই না, আমার বাসা তোরাং লেকাই না. Panggal manuni. হেরি কিতা আমি তো খান না, আমি তো পাঙ্গাল মানুষ হইলে এরকম তিলক লাগাইব নি? হ্যাঁ হেরি, আমি পাঙ্গাল মানুষ হইলে আমি তিলক লাগাইব নি? এই লুগুন লাগাইব নাকি? আমি পাঙ্গাল না, মণিপুরি, হিন্দু মণিপুরি. হ্যাঁ আমি পাঙ্গাল না. হেরি আমি পাঙ্গাল না রে, আমি মণিপুরি হিন্দু. আমি পাঙ্গাল হলে ওখানে তিলক লাগাইব নাকি? আমি পাঙ্গাল না.
हेरी आमी पांगल नाम मणिपुरी हिंदू ठीक আছে पांगल হলে ওখানে তিলক লাগাইব নাকি আপনি কি আপনি হিন্দু মানুষ নাকি হেরি আমি পাঙ্গল না মণিপুরি হিন্দু अदुनी लंगबे नंग चैनल नंग पायदी काका की चैनल दा लाइक अमा थरमो कमेंट थरमो काका आइनी हाना काका सपोर्ट तो के को हेरी पांगल ओ नंग पांगल ने हाइरो कि आपने पांगल नहीं की नंग पांगल ने हाइरो बोलें तो आपने पांगल नहीं ना की ना बंगाली बोलेगा फोटो का कोई काम इधर आएगी देखा है शिल्पा ओ चंद्रपति लेकाय शिल्पादा jadi channel pai bro channel pai radi support to mina siko dua channel pai di like ma comment ma thambiramo aisu kuna support to jerake oire ba photo bar koitam koi se Pada mete panggalo di kai dia koi sino matani ado sapotong sinang channel pai bro Kali mobile tu on thank you lang ambi jadi Chandrawati Shilpa Shilpa kada yang phangin no Shilpa de ngai tane isai sabat chali Prabhu Hare Krishna Parvati isai jatro ngasi Parvati isai jatro oya number 5 ni ja hoi ai pijarake no ba Parvati ada bo Leite zoom na ni Parvati ay Parvati like to solo siya nang like to mo jeng ge na jani bi ka daw ri Chandrawati Shilpa kada gino aigi channel da lebi ba sino mem ko khoigi aigi channel pi langan bi ko mayamna sino mayamna support view sat view hai ba phama thamjage ko koi me ti sino matani mayam support mina chi ko langan bi khom aigi channel chi ju mayamna support view hai ba se hai jage lekte jumdani control le kai de gi control le kai de hai tane sei sabat chalina ada Chandrawati channel pai brai ba channel pai di support to mina se like to biramo support biramo thank you kaka welcome langambi ado sino mayam isan langambi de su support to ko
ꯅꯪ ꯃꯣꯕꯥꯏꯜꯗꯣ ꯑꯃ ꯀꯩꯅꯣꯒꯤꯗꯨꯒ ꯊꯝꯃꯒ ꯑꯗꯥꯕꯗꯨ ꯑꯗꯨ ꯁ꯭ꯀꯨꯜꯁꯦ ꯆꯪꯉꯗꯤ ꯌꯨꯝ ꯂꯥꯛꯑꯣ ꯄꯥꯏꯗꯦꯗ ꯃꯥꯃꯣ ꯑꯩ ꯆꯦꯅꯦꯜ ꯄꯥꯏꯗꯦꯀꯣ ꯑꯩ ꯀꯔꯤꯝ ꯈꯪꯗꯦꯀꯣ ꯍꯣꯏ ꯑꯉꯥꯡ ꯅꯪ ꯍꯧꯔꯕꯅ ꯄꯥꯏꯗꯦ ꯃꯥ ꯑꯣꯏꯗꯣ ꯉꯥꯡꯉꯤ ꯁꯨꯝ ꯀꯥꯏꯗꯅꯣ ꯈꯨꯃꯟ ꯅꯪ ꯍꯧꯖꯤꯛ ꯑꯁꯦꯡꯕꯅꯤ ꯑꯦꯗꯤꯇꯤꯡ ꯍꯥꯏꯗꯣ ꯀꯩꯅꯣ ꯈꯪꯗꯦ ꯈꯪꯉꯗꯤ ꯇꯥꯛꯄꯤꯌꯨ ꯍꯧꯅꯨꯀꯣ ꯑꯉꯥꯡ ꯅꯪꯗꯣ ꯀꯀꯥꯗ ꯅꯪ ꯃꯥꯃꯣꯗ ꯀꯔꯦꯝꯅꯕ ꯃꯥꯜꯂꯦ ꯌꯥꯇꯤꯡꯒꯥꯗ ꯃꯥꯃꯣ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯔꯣꯍꯤꯠ ꯊꯧꯅꯥꯖꯝ ꯑꯩ ꯌꯨꯝꯗꯅꯤ ꯔꯣꯍꯤꯠ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯆꯟꯗ꯭ꯔꯖꯤꯅꯤꯅ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯅꯪ ꯆꯦꯅꯦꯜ ꯂꯩꯔꯤꯁꯤꯗꯤ ꯁꯤꯕꯨ ꯑꯉꯥꯡ ꯁꯤꯕꯨ ꯑꯌꯥꯝꯕꯅꯤꯕꯨ ꯑꯌꯥꯝꯕꯅꯤꯕꯨ ꯆꯟꯗ꯭ꯔꯖꯤꯅꯤ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯅꯪ ꯆꯦꯅꯦꯜ ꯂꯩꯔꯤꯁꯤꯗꯤ ꯈꯨꯃꯟ ꯍꯧꯖꯤꯛ ꯀꯥꯏꯗꯅꯣ ꯃꯥꯃꯣꯁꯦ ꯈꯔ ꯐꯥꯒꯦ ꯇꯧꯕꯅꯦ ꯇꯧꯗꯦꯗ ꯅꯨꯡꯁꯤꯅ ꯁꯨꯝ ꯍꯥꯏꯔꯤꯃꯤꯗ ꯍꯥꯏ ꯀꯥꯏꯗꯅꯣ ꯗ꯭ꯌꯨꯇꯤꯗꯔꯣ ꯑꯩꯔꯪ ꯍꯥꯏꯖꯥꯎ ꯆꯕꯨꯆꯔꯗ ꯃꯥ ꯑꯩꯔꯪ ꯌꯥꯎꯔꯨ ꯆꯠꯂꯕꯅꯦ ꯑꯣꯍꯣ ꯌꯥꯇꯤꯡꯒꯥꯗ ꯅꯥꯇꯣꯟ ꯃꯦꯝꯊꯣꯏꯗ ꯆꯠꯇ꯭ꯔꯕꯣ ꯑꯩ ꯆꯠꯇ꯭ꯔꯦ ꯍꯟꯗꯛ ꯎꯗꯥꯄꯨꯔꯗ ꯆꯠꯇ꯭ꯔꯦ ꯈꯨꯃꯟ ꯃꯥꯃꯣꯗꯤ ꯏꯁꯩ ꯆꯠꯄꯅꯤꯅꯅꯦ ꯍꯟꯗꯛ ꯀꯨꯏꯔꯦ ꯆꯠꯇꯕ ꯎꯗꯥꯄꯨꯔꯗ ꯐꯣꯟꯕꯨꯗꯤ ꯐꯥꯎꯅꯩꯗ ꯅꯦꯇꯣꯟ ꯕꯦꯝꯊꯣꯏꯒ ꯆꯟꯗ꯭ꯔꯖꯤꯅꯤ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯍꯥꯏ ꯆꯦꯅꯦꯜ ꯂꯩꯔꯝꯃꯤꯁꯤꯗꯤ ꯑꯗꯨꯒ ꯀꯠꯂꯕꯣ ꯕꯥꯔꯣꯒꯤ ꯀꯠꯇ꯭ꯔꯤ ꯔꯥꯅꯤꯄꯨꯔꯒꯤꯔꯣ ꯑꯩ ꯔꯥꯅꯤꯄꯨꯔꯒꯤ ꯅꯠꯇꯦꯅꯦ ꯑꯩ ꯁꯤꯜꯕꯥ ꯀꯣꯟꯊꯣꯜ ꯂꯩꯀꯥꯏꯗ ꯉꯥꯏꯇꯪ ꯏꯁꯩ ꯁꯛ ꯆꯠꯂꯤꯅ ꯑꯩ ꯈꯥꯛ ꯃꯔꯥꯒꯤꯅꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯥꯃꯣ ꯗ ꯏꯗꯤꯇꯤꯡ ꯑꯦꯛꯁꯄꯥꯔꯠꯅꯦ ꯁꯤꯌꯥ ꯃꯥꯃꯣ ꯏꯗꯤꯇꯤꯡ ꯇꯧꯕ ꯀꯔꯤꯝ ꯍꯩꯇꯦ ꯑꯗꯨꯅ ꯃꯥꯃꯣꯅ ꯈꯪꯗꯅ ꯅꯍꯥꯟ ꯅꯉꯣꯟꯗ ꯍꯪꯉꯛꯏꯗꯨꯗꯤ ꯈꯪꯗꯗꯅ ꯆꯟꯗ꯭ꯔꯕꯇꯤ ꯁꯤꯕꯥꯒꯤ ꯃꯥꯟꯗꯦ ꯑꯩ ꯁꯤꯕꯥꯁꯨ ꯌꯥꯝ ꯏꯁꯩ ꯆꯠꯂꯤꯁꯤ ꯑꯝꯇ ꯎꯗꯦ ꯑꯩꯉꯣꯟꯗꯁꯨ ꯇꯧꯕꯤꯔꯛꯎ ꯃꯌꯥꯝ ꯇꯧꯔꯛꯀꯦ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯑꯩ ꯖꯄꯥꯟꯗꯅꯦ ꯐꯔꯦ ꯐꯔꯦ ꯖꯄꯥꯟꯗ ꯂꯩꯔꯣ ꯅꯁꯛ ꯃꯇꯧ ꯈꯔ ꯐꯖꯅꯕ ꯑꯩ ꯉꯁꯤꯗꯒꯤ ꯄꯥꯏꯖꯔꯦ ꯏꯃꯥꯏꯄꯦꯝꯃ ꯅꯪ ꯉꯁꯤ ꯄꯥꯏꯔꯦ ꯑꯩ ꯃꯌꯥꯝ ꯇꯧꯕꯤꯔꯛꯑꯒꯦ
ai khangdre kau khore editing ngai ka pe that haisan anu Chandrapati ki haisan ba maliko sibagi mande Silbada isu amna isai chali se amta unadaba Chandrani thokrabo hakchang pongkhang lehoragane hakchang pongkhang nang yam pambrai sibo Masukna kwa chada base anaba mi malay nang nana thatalu nang masukai na kya ada yung oh masigi say da hanuba magi sibagi video siyang kiba oh acha udah bondra Chandrani thokrabo sibagi mandeda masuna kwa chada base anaba mi male aina di ure ojabu mayam the uraga kaudri karegi duga badugogi deva chandra haiba dita oibado hangbra badugogi dev chandra haiba dita oibado hangbra khangdebo kuman mamo khangde badugor chapu chale bane aduga khangdebo aina di ure ojabu mayam hai uraga kaudri kage chiba konthola kaire yam lai se sokko ai chiba di se yam sakko chali hayang tang kayano chiba sara da su sei lakani oho ahangi sibagi sei hakiba hachang pongkhang lehogani haiba sei se editing do nei khare fajana bumbuna neire haire oh mamo se aiga di unadri que sí. Sajen by Sapang Kuman. Message delete by Sapang Kuman. View delete message. Mama Kwadi Fajana Lokot ine. Thôi mà mốt quà này cái trái mà hồi đi bán xa thì ra mua không được và thôi anh này phải là tiền
ꯃꯔꯣꯟ ꯑꯃ ꯃꯌꯥꯝ ꯑꯩ ꯑꯇꯣꯞꯄ ꯃꯔꯣꯟ ꯐꯥꯎꯗꯕꯅꯤ ꯆꯪꯉꯛꯄꯁꯦ ꯑꯩ ꯀꯩꯅꯣ ꯑꯩ ꯄꯤꯗꯦ ꯀꯩꯅꯣꯗ ꯃꯣꯏ ꯁꯨꯝ ꯆꯪꯉꯛꯏꯕꯅꯤ ꯀꯩꯁꯨ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯕꯗ ꯅꯠꯇꯦꯕꯀꯣ ꯂꯣꯟ ꯐꯥꯎꯅꯗꯕ ꯃꯤꯗ ꯑꯩ ꯃꯣꯏꯒꯤ ꯀꯩꯅꯣꯐꯥꯎ ꯄꯥꯎꯈꯨꯝꯕ ꯄꯤꯗꯦ ꯀꯩ ꯍꯥꯏꯅ ꯁꯨꯝ ꯆꯪꯉꯛꯏꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯀꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯚꯥꯏ ꯑꯣꯏꯔꯒꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪ ꯊꯕꯛꯇ ꯂꯩꯔꯗꯤ ꯀꯃꯥꯏ ꯄꯣꯊꯥꯔꯣ ꯀꯣ ꯃꯔꯛ ꯃꯔꯛ ꯁꯨꯝ ꯑꯩꯉꯣꯟꯗ ꯁꯨꯝ ꯂꯥꯛꯎꯀꯣ ꯆꯟꯗ꯭ꯔꯄꯇꯤ ꯑꯁꯦꯡꯕ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯕ ꯆꯦꯅꯦꯜ ꯅꯪ ꯆꯦꯅꯦꯜ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯅꯪ ꯆꯦꯅꯦꯜ ꯂꯩꯔꯝꯃꯤꯁꯤꯗꯤ ꯆꯟꯗ꯭ꯔꯄꯇꯤ ꯊꯣꯛꯈ꯭ꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅ ꯑꯣ ꯃꯥꯏ ꯑꯣꯖꯥ ꯂꯥꯛꯑꯦ ꯑꯣꯖꯥ 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 ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯗ꯭ꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯠꯅꯕꯤꯔꯕꯣ ꯆꯥꯛ ꯏꯁꯤꯡ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯍꯟꯗꯛ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯕꯟ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯂꯥꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯍꯥꯟꯅꯗꯤ ꯂꯥꯛꯁꯨ ꯂꯥꯛꯑꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯤ ꯁꯨꯝ ꯂꯥꯛꯄꯤꯌꯦ ꯑꯗꯨꯒꯤ ꯑꯣꯔꯨꯟ ꯃꯤꯠ ꯉꯥꯎꯕꯗꯨꯒ ꯇꯤꯟꯅꯕꯅꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯅꯪ ꯑꯦꯜꯕꯤꯗ ꯃꯤꯅ ꯇꯥꯔ ꯎꯔ ꯃꯤ ꯀꯩ ꯈꯟꯗꯣꯏꯗꯣ ꯃꯁꯤ ꯑꯉꯥꯡꯁꯤꯃ ꯋꯥ ꯉꯥꯡꯅ ꯈꯔ ꯈꯔ ꯕ꯭ꯔꯦꯛ ꯐꯥꯎ ꯅꯪ ꯃꯗꯨꯒꯤ ꯑꯣꯔꯨꯟ ꯅꯪ ꯃꯤꯠ ꯉꯥꯎꯕꯗꯨꯒ ꯇꯤꯟꯅꯕꯅꯦ ꯑꯣ ꯍꯧꯖꯤꯛ ꯈꯨꯃꯟꯗꯨꯒ ꯇꯤꯟꯅꯔꯤꯔꯣ ꯑꯉꯥꯡ ꯅꯪꯅ ꯉꯥꯡꯕꯁꯦ ꯃꯤꯅ ꯇꯥꯔꯗꯤ ꯀꯩ ꯈꯟꯗꯣꯏꯗꯣ ꯑꯩ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯗ ꯂꯩꯔꯤ ꯏꯃꯥ ꯑꯣꯖꯥ ꯁ꯭ꯀꯨꯜ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯕꯟ ꯄꯤꯔ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯍꯥꯟꯅ ꯄꯤꯔꯦ ꯑꯣꯖꯥ ꯑꯣꯖꯥ ꯁ꯭ꯀꯨꯜꯗ ꯂꯩ ꯑꯣꯖꯥ ꯁ꯭ꯀꯨꯜꯗ ꯂꯩꯔꯗꯤ ꯄꯣꯊꯥꯕꯤꯔꯣ ꯑꯣꯖꯥ ꯁ꯭ꯀꯨꯜꯗ ꯂꯩꯕꯅꯤꯅ ꯑꯣꯖꯥ ꯆꯤꯜꯂꯝꯒꯅꯤ ꯔꯦꯕꯤꯇꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯃꯤꯅ ꯇꯥꯔ ꯐꯖꯔꯣꯏ ꯑꯣꯔꯨꯟ ꯃꯤꯠ ꯉꯥꯎꯕꯗꯨꯒ ꯇꯤꯟꯅꯕꯅꯦ ꯅꯪꯅ ꯉꯥꯡꯕ ꯁꯦꯠꯑꯣꯏꯕ ꯀꯀꯥꯗꯤ ꯅꯣꯛꯅꯤꯡꯉꯤ ꯅꯠꯇꯦ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯂꯣꯏꯈ꯭ꯔꯦ ꯑꯣ ꯂꯣꯏꯈ꯭ꯔꯦ ꯍꯣꯏ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥ ꯁ꯭ꯀꯨꯜꯗ ꯂꯩꯔꯕꯗꯤ ꯄꯣꯊꯥꯕꯤꯔꯣ ꯑꯣꯖꯥ ꯁ꯭ꯀꯨꯜꯗ ꯂꯩꯔꯕꯅꯤꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯁꯨ ꯎꯅꯁꯤ ꯑꯣꯖꯥꯁꯨ ꯁ꯭ꯀꯨꯜꯗ ꯗ꯭ꯌꯨꯇꯤꯗ ꯂꯩꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯑꯗꯣ ꯑꯣꯖꯥꯅ ꯁ꯭ꯀꯨꯜ ꯗ꯭ꯌꯨꯇꯤ ꯂꯩꯌꯦꯅ ꯅꯅꯥꯎꯒꯤ ꯀꯩꯅꯣꯁꯤ ꯆꯪꯕꯤꯔꯛꯄ ꯑꯣꯖꯥꯕꯨ ꯑꯩꯅ ꯃꯇꯝ ꯂꯩꯕꯗ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯀꯥꯎꯖꯔꯣꯏꯀꯣ ꯑꯣꯖꯥ ꯑꯣꯖꯥ ꯂꯥꯏꯛ ꯑꯃ ꯇꯧꯕꯤꯔꯝꯃꯣ ꯀ꯭ꯂꯥꯁ ꯂꯩꯇꯦ ꯑꯣ ꯀ꯭ꯂꯥꯁ ꯂꯩꯇꯦ ꯆꯟꯗ꯭ꯔꯄꯇꯤ ꯊꯣꯛꯈ꯭ꯔꯕꯣ ꯆꯟꯗ꯭ꯔꯄꯇꯤ ꯊꯣꯛꯈ꯭ꯔꯕꯣ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯣ ꯅꯦꯠꯁꯦ ꯅꯨꯡꯊꯤꯟꯗꯗꯤ ꯅꯨꯡꯉꯥꯏ ꯑꯣꯖꯥ
ꯅꯦꯠꯁꯦ ꯅꯨꯡꯒꯤꯅ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯁꯣꯖꯥ ꯑꯩꯒꯤ ꯌꯨꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯩꯒ ꯏꯁꯩ ꯇꯝꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯑꯦꯒꯥꯒꯤ ꯌꯨꯝꯗꯅꯦ ꯃꯣꯏꯁꯤꯅ ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯕ ꯑꯣꯖꯥ ꯑꯗꯨꯅꯅꯦ ꯑꯣꯖꯥ ꯑꯩꯒꯤ ꯌꯨꯝꯗꯅ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯣꯖꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯏꯁꯩ ꯇꯝꯕ ꯑꯩꯒ ꯑꯗꯣ ꯑꯩꯒꯥꯒꯤꯗꯨꯅ ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯏꯁꯩ ꯂꯩꯇꯗꯨꯒꯗꯤ ꯉꯁꯤ ꯉꯥꯛꯇꯪ ꯅꯦꯠꯁꯦ ꯉꯥꯛꯇꯪ ꯑꯦꯜꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯑꯣꯖꯥ ꯁꯨꯝ ꯑꯦꯜꯕꯤ ꯊꯥꯖꯔꯛꯄꯅꯦ ꯑꯣꯖꯥ ngasi numidang elbi thagadra oja jenge karigumba net nungairabadi sum ngak try toge oja aduga ngarang su ai thadre oja nung chubani ne ngarang dangsia ngarang dangsi oja nung chu chuba dugadi karen su leitabo oja adura ngarang sei elbi thadre oja nung su sure nung si su tawre adugadi karen su leitaba dugadi ngarang sei elbi thadre oja ai ओजागी चाकती युमदगी पुरपुरा नतगना स्कूलदा होटल चाबरा ओजा ओजागी चाकती युमदगी पुरपुरा नतगना होटल सुम चाबी ब्रोजा masuga tinabaduni hairo aina ngambase tingkhang thimbro tingkhang thinida date 4 Guwahati chakanya o oja Guwahati chapasiti imphal lagi direct flight chalani oja ko oja chakadu ichan pi managa chakadu ba tingkhang oideda repita kakana hasina ko elbini na karigumba mana yenga masu ko poto hati nungai dra ko aduna kakana sum harimda nusira nangbo karigi tungu tuno jumdagi charga lae o jumle chabram phaido ja school laga ko na mapam dagi hotel le chabai so ja aiji pamde hotel gi po ha basita po hakchang da jamna sai phe oigale ko moidi nomodi hangi ngarang gi bo su sum su thamaga dum use to ba aduna ojana yumdi chak lakto kena khwaide pamni oja masuga tinabaduni haido khange tado urumdo ai jam nutini ye isai chamine ba tingkhangi wa entida nang simane heta ngang bata kakana ngasiban onda nungta dwana ngang hu jawbra kakana nu sina sum hairimni kema tagri nungai ru ko elbi da lakpa si elbi asi de mena khang na nuntan na ko dugani da kakana si tingkhang oi da ka dugin oi no suyamna ichini pa khanari se kakana nung da saw na kakana ngang asung saw te kakana sung sina mingon de ge du mingon de mana ngang ja ba do ichana na kakana sung sina na hai do wari janung si bi no pani puri cha na ya ra pha pa nam ge na
ꯑꯥꯒꯁꯀꯤ ꯗꯦꯠ 4ꯗ ꯑꯣꯖꯥꯅ ꯒꯨꯋꯥꯍꯥꯇꯤ ꯆꯠꯀꯗꯧꯁꯦ ꯏꯆꯥꯅꯨꯄꯤ ꯒꯨꯋꯥꯍꯥꯇꯤ ꯂꯩꯕꯗꯨꯒ ꯆꯠꯇꯣꯏꯔꯣ ꯑꯣꯖꯥ? ꯅꯠꯇꯦ, ꯆꯦꯛꯑꯞ ꯇꯧꯕ, ꯆꯦꯛꯑꯞ ꯇꯧꯕ. ꯑꯣ, ꯑꯣꯖꯥ ꯍꯛꯆꯥꯡ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ? 어제 학장 그대로 교장 어떻게 저 값도 봐. 그남자 누시버가 밤새들에 까까대 하이다. 그남자나 누시버가 밤새들에 아줌마라 까까대 하리시야. 하여 아줌마라 하려 혹시 없다. 레베타 그남자나 누시버가 밤새들에 아줌마라 하리시 까까수 자오르버두가 시행하려. 까까수 자오르버두가 능 하이시야. 레베타 하려.
ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯕꯒ ꯄꯥꯝꯖꯗ꯭ꯔꯦ ꯑꯣ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯊꯣꯛꯑꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯥꯝꯅ ꯋꯥꯔꯧꯔꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯃꯣꯏꯅ ꯅꯨꯡꯁꯤꯅ ꯊꯃꯣꯏꯅ ꯇꯤꯡꯅ ꯁꯨꯝ ꯏꯆꯟꯅ ꯀꯀꯥꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯐꯒꯠꯁꯨ ꯇꯧ ꯅꯪꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯣꯏꯔꯒꯗꯤꯅꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯀꯥ ꯀꯀꯥꯅ ꯁꯨꯝ ꯅꯨꯡꯁꯤꯕꯅ ꯁꯨꯝ ꯏꯆꯟꯅ ꯁꯨꯝ ꯐꯒꯠꯁꯨ ꯇꯧꯕꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯅꯤꯅ kaka kai mu waro puro puro jadi pare oh ya tukpa mi waro mata de dumai sum hairo mana bani ana mana bagi chana na sum siman kita sum paga jogai to bani ado ina sum chana nu sina paga jogai to na ga am thamoi hot so pata ra ga de kaka kai de waro puro de okay aina nu siram de chana na nu siram de dumai ka su hairo nang jana waru puro chao ra bani thomoi da jam so bani na kaka da su pen da bam le ra bani na kaka ka no ai no ai ta kai ni te ka am ta kang shi wa pam de de hoi khang na de nang na hangai lam shi de nang kaka nu sin lam na tre ba ko kaka ga mari le na ro hai nang la pa se hai ga de gi ngai bo ra men han de gi okay kaka ka su waru puro ri te yung kai te chen ina bi nusi ba do jaw der mina ka da nusi ba do le ter ba nina nang thamoi so ba nina kai yung kai te kaka waru puro te kaka ri am thamoi ting ma mi ni ko kaka di dong dong thamoi de hai do pa sim ta ni elbi thaga matam puno mata I tanre pita lakti hai se kai marang dino nang si bu na kaka na du na to bun batuga ina nu si mang na ko thamoi de gi hai bani ai ngasi bo ai gi tu bam yam dai se ngasi bo ama lakte kana su hai de ba kana go chene da su mai hai ro kaka na isan ta ni kaka na ai san de pita lakte hai ri se nang ama thamoi de waru puro bo le ra ma bani na are kaka kai hai ra ro okay mana pamjadre nusidre kaka su yauri hoi hairabina kaite ai jam langan bi thokhraba khangde kaka thoke su hairamdre kaka thoge su hairamdre langan bi lai ribo langan bi please lairamadi kaka gi dam tanggalak pio langan bi nang kaka ai thoge su hairamdre akhoi ja chekap chakado se hakjang jamna kaido ge jabo ja kana ga chakado no itom da chakado bra yam pende mayam ko ngi chanre bitana aina sukun sina lung toroga mang sibare thamdre ko kan lung sibase ma yawramdre ai hu yawre aduna aidi yam nusine thamoi de gi nusimangina isanre bita hena ko bone ko nusimangi tana do ma yam thamoi da yam na hard so me do ai waro ko le jetre mayam ai de ting ting na ko thamoi de gi dong dong hai tu bone langan bi thokrabo kaka na ko ita rin tang chango nang kaka chale su hairamdre
Longan bili bro. Longan bi chale hamdre thoge hamdre. Sino kanak nang leirige. Kanak nang leirige sino hawai sanse sapoto piramo. Cô dòng của chặt ra rồi mình khởi chẳng ấy cái delete rồi mình thamo.
ꯈꯟꯅꯗꯦ ꯑꯩ ꯏꯆꯟꯒ ꯈꯟꯅꯕꯁꯨ ꯂꯩꯇꯦ ꯋꯥꯔꯧꯕꯁꯨ ꯂꯩꯇꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯅꯨꯡꯁꯤ ꯄꯥꯝꯖꯗ꯭ꯔꯦ ꯑꯆꯨꯝꯕꯅꯤ ꯍꯣꯏ ꯑꯩꯁꯨ ꯌꯥꯎꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯀꯔꯤꯝꯇ ꯋꯥꯔꯧ ꯄꯨꯔꯧ ꯂꯩꯇꯦ ꯀꯀꯥ ꯏꯆꯟꯅ ꯂꯥꯛꯄꯤꯗ꯭ꯔꯁꯨ ꯑꯩ ꯋꯥꯔꯧ ꯄꯨꯔꯧ ꯂꯩꯖꯗꯦ ꯃꯇꯝ ꯁꯨꯛ ꯁꯥꯡꯕꯁꯦ ꯏꯆꯟꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯃꯣꯏꯗꯒꯤ ꯀꯩꯅꯣ ꯇꯧꯖ ꯂꯨꯅ ꯇꯧꯖꯅꯨ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯀꯧꯕꯅꯤ ꯑꯗꯨꯒ ꯌꯥꯝ ꯊꯃꯣꯏꯗ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯅꯤꯅ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯍꯌꯦꯡꯗꯒꯤ LBꯗ ꯀꯧꯁꯨ ꯀꯧꯔꯔꯣꯏ ꯀꯩ ꯍꯥꯏꯗ ꯑꯩꯅ ꯂꯨꯅ ꯇꯧꯔꯨꯕꯗꯣ ꯃꯃꯜ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯅ ꯈꯟꯅꯕꯁꯨ ꯂꯩꯈꯤꯗꯦ ꯑꯩ ꯋꯥꯔꯧꯁꯤꯗ ꯈꯟꯅꯕꯁꯨ ꯍꯧꯈꯤꯕ ꯂꯩꯇꯦ ꯆꯪꯃꯐꯝꯗ ꯊꯃꯣꯏꯗ ꯅꯨꯡꯁꯤꯔꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯁꯨ ꯍꯥꯏꯔꯣꯏ ꯀꯅꯥꯝ ꯂꯩꯇ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯃꯤꯁꯨꯗ ꯂꯩꯅꯗ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯉꯥꯛꯇꯪ LB ꯊꯥꯕꯅꯤ ꯉꯥꯛꯇꯪꯗꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯥ ꯁꯥꯕꯁꯤꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯇꯧꯕꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯃꯣꯏꯁꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯀꯅꯥꯝꯇꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤꯗ ꯉꯥꯏꯍꯥꯛ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯃꯣꯜ ꯂꯩꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯦꯛꯉꯝꯆꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯉꯥꯛꯇꯪ ꯏꯁꯩ ꯑꯣꯏꯔꯥꯏꯕꯅꯤ ꯃꯥ ꯆꯪꯉꯛꯇꯅꯤ ꯇꯟꯅ ꯇꯣꯛꯊꯣꯛꯑꯦ ꯂꯥꯏꯚ ꯊꯥꯔꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯁꯣꯔꯥꯠ
ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯁꯤꯔꯣ Kakak sahabro, kakak sahabdida, kakak kanada si waro puramo leite, nungai tabu suleite, musiba wagi elpida, isana lakpada kakana elpiya hoboga isana na kaubane, kana gumgi elpida sumana taude, kana gumana sumana elpida musiba isa tauramo, ana thamoy degi musine isan musibe ana kaubane, isana thamoy sobane na nungai tabu nusidab sa ay jawbra ana hoy jaw habanya kaka kem kaidre ay warok te channel lu toy sumana kakana lu toy kana toloma thank you ay gisan lam ngan bi kakana nga sa degi ngai no lebane aina nang kaka thoge su haram da budu gane kakana sum ngai lebani du kakana chan ani ga support to bani ko te su kakana su dana chan bu support to kani o kakari thone pokche ye po su kakari paijadi chan na nu si na sum aina aidi thamoi da wa pu mu sai te thamoi yam tingje bani na chan da phaki to de chan gi thamoi da jamna order jamna soma bani na ai phagi to jaro ai pai basu haijate pongto basu haite ai gi dong dong hai duni chan langan bi kakana te su jambu support kani support mina si ko ai dinang thokra mare na kakana su ko bani da thank you very much kaka welcome musibi chan musibani sum kakana ngam makai di sum jambu support to ke Takacari isana kakak thua ham de dugati kakak lei brai na sum kakak na hang bani ko Yangai dang jongna ba hona bane ngam do man de ka ka du be ngamoy do na langan binang bo aita pai ba ga di hoy ga drane ko ado phajana hono ka du be hang bu do no nau na chang pa nau na pa ra pa na akhoina senior kangu da akhoina khara haja tai na ko tene la pai ba ta ga di success na hona tai ka ka nai se ta ba langan bi aduna kami khaluno aduna mayam youtuber senior lebe jinche akone jino khana khara moida support tawdana moida super hajana moina mayam support tawragani ko khoi mite isinau motani kai debugi support to 50 na te karino hena lakadumni kaino video thanga pa lepano ko ini video phaja video thangalu ko haidi video do mine yengba nungai na ba madebe phaja ba video mina yengda su nungai ba mine su pen ba loksan ba ja ba phaja video do thangalo
soidana miyam lakani ye chan khalun kari haiba oiba jade haibadi kari haino ai khangdadreda hoi kaka thank you aduni langanbe honaba lepkanu mi baise honaba talladi karai success woni aphuna lai tamai basi class 1 lagi nai tong jo honara kodnabu class 2 3 4 5 6 7 8 9 10 11 12 lana hasna ba me karai mina ko atumaina honaba lepkanu ichan city ko soidana mayam support torkani mayam da su support ko mayam sum aina sakcha bise majum video ni kasar diary ni thang ko sum yeng mani oda sino mayam kasar diary hai base mayam na khangna bani ko tang mayam support to bu kasar diary and mona ka hai ponte ko aina haijer se thamoi dege ko nusiraba ko sino matani ko kasar diary hai ba kasar life ba lakhi ko online hai base modi youtuber da sino ba all kasar samani pursina khangna ba tu ma ba channel matani aduna akoina maitei sinaw mataw bani ko support to bina si ko maitei sinaw haibu jeng di jeng ga sa to bidaba like to bidaba se masi am phatte aduna hariba kasar da je kasar live amasung lakhi ko online se nam support to mona guna haipon te ko sinam ya aina sojik jeng ubita ko kasar da ri na igi isai ama sakcha ba thangalamba ko maduga aina yong nunga mangne sum jeng bani ko sinam ya adu mayam support to biyo koi maitei sinaw jeng di jeng ga support to bidaba le ko mine guna support to na theng madu kain khalun ko nong modi soida agon mine support to kani ar mine agon support to te na khona to bidaba do madu to bi nu sinam yang ko mana to su ko khoi myam na support to bi like to bi share to bi subscribe to bi maitei amana youtuber amana ngasi lokhi ko online na kasar dai na kasar live na ngasi mi orektana media ada myam na khangna pai je akhoi meitei macha yam chokphu ngai na ba ko sinam myam ma to mina si kaka khoi di sab jam le ko tara taraina kaiba oirakpa oiramloi as isan longanbe kaka di jam wana to ye kaka na hai thajaroi ko uramgani kaka na gai thau thongna video loba kaka na chana video loba kaka na video upload to bose net phangtadana na ko kaka gi lb da sum changau numi hangda amta ne nungai tabani aduna kaka di jam thap tham chalaga video upload tawri kaka na to je pasa gi ne te ko kaka gi memory ma yahuna bai tam to bani kaka gi live ta ko hai chai sum na khangau na bana kaka di jam wana bi to re myam nu si bi tana ko aina ise chapadaga direct uno da haire mongol ise chapauja waro binu kai mai jege ojana ise no mai chalaga gai thok to na video lobu to binu oja jamna khudong thiba lakane oja to binu haibdi ko handa kaka di jamna wale gai thok ai bunu si bi na haire pani ko sino me hal or mayam sirana kaka ta haire ise chapada oja tu mana to binu haidna adu mana kaka di jam wana video se logi ko mi te da haijaba ngam jatre ko editing to upload to bosi ko kaka jum de na minute tra lambi ni phasang chalaga ko lambi ko khunda chalaga video sa upload to to kimati kaka di jam wana to re kisan langmandi kaka na to re se 1 years hele ko ado adum haina kaka to re wadra di kam haina phangani san langmandi aduna wada bajade ko youtuber sin amam punamak changadabani ikai bajade ikai di media ra kam haina ko ni video mi onda share to bangani ko aduna kakana haiga khangma khado kakana haiga dabdi ni maitei youtuber da lona sapto ko ado orabja ko sodana success warakani chance mo tan no mari ko langamgi kaka saubani wa jamna nganglu no kaka saude langanbe kakana hai se taw kakana nungsin hai bani jam chumi kaka aduni langanbe lepkanu ko ini maitei sinaw oribne sapto ado bunang comment na fajana hairamu ko adu di mayam soidana ichen du support torkani ko no soidana media da youtuber matik chaba mi haibam dong oirex ko pesa di ka sunte ichen pesa di no to no soina phangane wa thajai adubo kaka di thajate kaka di kaina video se kaka na chumi gi video yeng ma se matam chana phangbe kaka na isai sapani na ko wara la abning potha ni isai mu orai gani aduna sangba matam da mu ai tawri aduna hajite ai any mai te chenen dai sap to to bijak de kaka mobile se no ma chan na yenga khangani ai sap tawri to bi su hai de kai ikai ba dum to bi hai ba su ikai re ba ko chin chena ko aduna ikai ba de gi ai hai de to bi tawri kaka na
ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯆꯟꯁꯨ ꯊꯋꯥꯏꯖꯥꯎ ꯁꯣꯏꯗꯅ ꯁꯛꯁꯦꯁ ꯑꯣꯏꯔꯛꯀꯅꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯀꯀꯥ ꯊꯦꯡꯀ꯭ꯌꯨ ꯀꯩꯒꯤꯅꯣ ꯀꯀꯥ ꯁꯥꯎꯔꯤ ꯍꯥꯏꯁꯤꯕꯣ ꯑꯣ ꯆꯨꯝꯅ ꯁꯨꯝ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯤꯃꯤꯗ ꯀꯀꯥ ꯁꯥꯎꯗꯦꯗ ꯀꯀꯥ ꯁꯥꯎꯗꯦ ꯁꯨꯝ ꯍꯥꯏꯔꯤꯃꯤꯗ ꯀꯀꯥ ꯁꯥꯎꯗꯦꯗ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯑꯦꯐꯕꯤꯗꯕꯨ ꯃꯤꯉꯣꯟꯗ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯅꯦ ꯃꯥ ꯁꯨꯝ ꯄꯨꯡꯍꯥꯏ ꯍꯥꯏꯔꯤꯃꯤ ꯑꯣ ꯀꯀꯥꯅ ꯈꯔ ꯂꯨꯅ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒ ꯁꯨꯝ ꯍꯥꯏꯔꯛꯏꯃꯤꯗ ꯀꯀꯥꯅ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯤꯒꯅꯦ ꯃꯥ ꯃꯊꯃꯣꯏ ꯌꯥꯝ ꯁꯣꯛꯈ꯭ꯔꯕꯗꯣ ꯑꯗꯨꯅ ꯁꯨꯝ ꯍꯥꯏꯔꯛꯏꯃꯤꯗ ꯀꯀꯥ ꯁꯥꯎꯗꯦꯗ ꯏꯆꯝ ꯉꯥꯟꯕꯤ ꯏꯆꯟ ꯉꯥꯟꯕꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ꯭ꯔꯥ ꯀꯩꯗꯧꯔꯤ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯁꯨ ꯌꯥꯏꯀꯣ ꯀꯀꯥꯅ ꯀꯥꯎꯅ ꯁꯨꯝ ꯍꯪꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯅꯅꯤ ꯂꯥꯏꯔꯤꯛ ꯇꯝꯂꯤ ꯀꯣꯂꯦꯖ ꯀꯥꯔꯤ ꯒꯨꯗ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨꯀꯣ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯔꯒ ꯀꯔꯝꯕ ꯀꯣꯂꯦꯖꯇ ꯇꯝꯃꯤ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯗꯕꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯆꯥꯗꯁꯨ ꯊꯕꯛ ꯇꯧꯗ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯏꯆꯟ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯀꯣ ꯑꯥꯏ ꯄꯤ ꯑꯦꯁ ꯑꯣꯏꯕ ꯑꯦ ꯁꯤ ꯑꯦꯁ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯝꯃꯤꯀꯣ ꯊꯧꯕꯥꯜ ꯀꯣꯂꯦꯖꯇꯅꯤ ꯀꯀꯥ ꯒꯨꯗ ꯐꯖꯅ ꯇꯝꯃꯨ ꯌꯦꯡꯉꯨ ꯃꯅꯤꯄꯨꯔꯒꯤ ꯌꯦꯡꯉꯨ ꯑꯥꯏ ꯄꯤ ꯑꯦꯁ ꯑꯣꯏꯔꯝꯕ ꯑꯦꯁ ꯄꯤ ꯑꯣꯏꯔꯝꯕ ꯕ꯭ꯔꯤꯟꯗꯥ ꯀꯥꯏꯗꯣ ꯍꯧꯖꯤꯛ ꯑꯣꯜ ꯋꯥꯔꯜꯅ ꯃꯁꯛ ꯈꯪꯉꯤ ꯏꯟꯗꯤꯌꯥꯅ ꯃꯁꯛ ꯈꯪꯉꯤ ꯑꯗꯨꯝ ꯍꯥꯏꯅ ꯑꯩꯒꯤ ꯏꯆꯟ ꯂꯝꯉꯥꯟꯕꯤꯁꯨ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯐꯖꯅ ꯍꯩꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯎꯀꯣ ꯍꯣꯏ ꯑꯩ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯀꯀꯥꯁꯦ ꯑꯇꯩ ꯑꯦꯜ ꯄꯤꯗ ꯂꯥꯛꯇꯕ꯭ꯔꯣ ꯀꯩꯕ ꯍꯣꯏ ꯑꯩ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯀꯀꯥꯁꯦ ꯑꯇꯩ ꯑꯦꯜ ꯄꯤꯗ ꯂꯥꯛꯇꯕ꯭ꯔꯣ ꯁꯨꯝ ꯂꯥꯛꯑꯦ ꯂꯥꯛꯄꯕꯨꯗꯤ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯍꯥꯏꯔꯤ ꯀꯀꯥꯗꯤ ꯁꯪꯒꯟꯗꯦꯕꯀꯣ ꯉꯁꯤꯗꯣ ꯏꯁꯩ ꯂꯩꯇꯕ
ꯑꯗꯨꯗꯤ ꯀꯀꯥ ꯑꯩ ꯑꯃꯨꯛ ꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯑꯣꯀꯦ ꯏꯆꯟ ꯂꯝꯉꯥꯟꯕꯤ ꯊꯣꯛꯑꯖꯥꯔꯦ ꯑꯗꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯀꯀꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯩ ꯊꯦꯡꯛ ꯌꯨ ꯋꯦꯜꯀꯝ ꯏꯆꯟ ꯁꯣꯔꯦꯟ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯑꯗꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯧꯀꯣ ꯑꯣꯖꯥ ꯀꯩꯗꯧꯗ ꯁꯥꯎꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯂꯣꯡꯗꯤ ꯁꯨꯝ ꯏꯪꯉꯦ ꯑꯣꯖꯥ ꯀꯣꯏꯗꯧꯗ ꯁꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯂꯣꯡꯗꯤ ꯁꯨꯝ ꯏꯪꯉꯦ ꯍꯣꯏ ꯏꯇꯩꯃꯅ ꯁꯤꯂꯣꯡꯅꯤ ꯑꯩꯈꯣꯏꯅ ꯔꯥꯖꯁꯊꯥꯟꯅꯤ ꯌꯥꯝꯅ ꯁꯥꯏ ꯑꯩ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯇꯝꯂꯒꯦ ꯁꯥꯞꯇꯁꯨ ꯈꯨꯝꯂꯔꯣꯏ ꯉꯁꯤꯗꯒꯤ ꯈꯨꯝꯂꯔꯣꯏ ꯏꯆꯟ ꯀꯀꯥ ꯋꯥ ꯍꯥꯏꯒꯦꯀꯣ ꯂꯥꯏꯔꯤꯛꯁꯨ ꯐꯖꯅ ꯇꯝꯃꯨ ꯑꯩ ꯏꯆꯟꯗꯤ ꯑꯗꯨꯒ ꯁꯪꯕ ꯃꯇꯝꯗꯁꯨꯅꯦ ꯚꯤꯗꯤꯑꯣ ꯁꯨꯝ ꯊꯥꯡꯒꯠꯂꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛꯁꯨ ꯃꯇꯝ ꯁꯪꯕ ꯂꯥꯛꯏꯗꯅ ꯑꯗꯨꯒ ꯁꯨꯝ ꯏꯆꯟꯒꯤ ꯄꯥꯔꯐꯣꯔꯃꯦꯟꯁꯇꯣ ꯅꯪꯅ ꯑꯈꯪꯕ ꯅꯪꯒꯤ ꯇꯦꯂꯦꯟꯗꯣ ꯁꯨꯝ ꯎꯠꯂꯨ ꯃꯌꯥꯝꯗ ꯃꯗꯨ ꯀꯩꯁꯨ ꯅꯠꯇꯦ ꯏꯆꯟ ꯀꯔꯤꯅꯣ ꯃꯤ ꯁꯨꯛ ꯌꯥꯝꯅ ꯀꯣꯂꯦꯖ ꯇꯝꯅ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯇꯧꯔꯤ ꯀꯣ ꯍꯥꯏꯗꯅ ꯄꯥꯔꯠ ꯇꯥꯏꯝ ꯇꯧꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯃꯥꯏꯅ ꯏꯆꯟꯁꯨ ꯂꯥꯏꯔꯤꯛꯁꯨ ꯐꯖꯅ ꯄꯥꯎ ꯑꯗꯨꯒꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯦꯅꯦꯜꯁꯨ ꯁꯨꯝ ꯊꯝꯃꯨ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯈꯔ ꯇꯧ ꯃꯨꯠꯍꯟꯒꯅꯣꯕꯀꯣ ꯀꯀꯥꯅ ꯍꯥꯏꯁꯦ ꯏꯆꯟꯗ ꯀꯩꯅꯣ ꯇꯧꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯦꯅꯦꯜꯗ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯅꯠꯇꯦ ꯀꯀꯥꯅ ꯍꯥꯏꯁꯦ ꯄꯥꯏꯔꯨꯕ ꯀꯧꯔꯨꯕꯅꯤꯅꯅꯦ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯏꯆꯟꯒꯤ ꯍꯥꯏꯅꯤꯡꯕ ꯀꯣ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯈꯪꯗꯦ ꯑꯇꯣꯞꯄ ꯑꯦꯅꯤ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯑꯥꯎꯠꯁꯥꯏꯠꯀꯤ ꯚꯤꯗꯤꯑꯣ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯑꯗꯨꯁꯨ ꯁꯨꯝ ꯊꯥꯡꯒꯠꯂꯨ ꯏꯆꯟꯅ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗꯁꯨ ꯀꯔꯤ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯅꯤꯡꯕ ꯑꯗꯨꯁꯨ ꯁꯨꯝ ꯇꯧ ꯀꯀꯥꯅ ꯍꯥꯏꯁꯦꯀꯣ ꯀꯀꯥꯅ ꯍꯥꯏꯕꯗꯤ ꯏꯆꯟꯅ ꯋꯥꯅ ꯊꯧꯕꯥꯜꯗ ꯆꯠꯂꯒ ꯀꯣꯂꯦꯖ ꯇꯝꯃꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯅ ꯍꯌꯦꯡ ꯃꯤ ꯑꯃ ꯑꯣꯏꯔꯛꯅꯕ ꯀꯣ ꯃꯇꯤꯛ ꯆꯥꯕ ꯏꯆꯟꯅ ꯍꯌꯦꯡ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯈꯪꯗꯦ ꯕꯦꯡꯀꯤ ꯊꯕꯛ ꯈꯪꯗꯦ ꯑꯥꯏ ꯄꯤ ꯑꯦꯁ ꯈꯪꯗꯦ ꯑꯦ ꯁꯤ ꯑꯦꯁ ꯈꯪꯗꯦ ꯑꯦ ꯄꯤ ꯑꯦꯁ ꯈꯪꯗꯦ ꯑꯦ ꯄꯤ ꯑꯦꯁꯁꯨ ꯈꯪꯗꯦ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯛꯀꯅꯤꯗꯅ ꯃꯗꯨ ꯀꯀꯥꯅ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯗ ꯏꯆꯟꯗ ꯀꯣ ꯑꯗꯨ ꯂꯥꯏꯔꯤꯛꯁꯨ ꯐꯖꯅ ꯇꯝꯃꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯅꯕ ꯑꯗꯨꯒ ꯍꯌꯦꯡ ꯏꯆꯟꯅꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯒ ꯀꯀꯥ ꯀꯥꯎꯕꯗꯤ ꯇꯧꯅꯨꯀꯣ ꯀꯀꯥꯕꯨꯗꯤ ꯀꯥꯎꯅꯨꯀꯣ ꯑꯣꯀꯦ ꯏꯆꯟ ꯅꯣꯡꯉꯥꯟꯕꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯀꯣ ꯄꯣꯊꯥꯔꯣ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯆꯟ ꯅꯣꯡꯉꯥꯟꯕꯤ ꯀꯥꯎꯔꯣꯏꯗ ꯃꯆꯟꯁꯨ ꯀꯀꯥꯒꯤ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯆꯅꯤ ꯂꯥꯛꯂꯤꯁꯤꯅꯤ ꯀꯀꯥ ꯀꯥꯎꯗꯕ ꯌꯥꯏ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯥꯎꯅꯔꯣꯏꯁꯤꯀꯣ ꯐꯔꯦ ꯑꯣꯀꯦ ꯕꯥꯏ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣꯀꯣ ꯑꯩ ꯊꯣꯛꯆꯔꯒꯦ ꯀꯀꯥ ꯑꯗꯨꯗꯤꯀꯣ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯆꯝꯂꯥꯡꯉꯥꯟꯕꯤ ꯕꯥꯏ 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 ꯑꯩ ꯆꯝꯂꯥꯡꯉꯥꯟꯕꯤ ꯕꯥꯏ ꯕꯥꯏ
마 꼭지디 ꯑꯩꯗꯤ ꯆꯪꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯕꯗꯨꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯀꯣ ꯑꯩꯗꯤ ꯍꯥꯏꯒꯦ ꯍꯥꯏꯗꯅꯁꯨ ꯍꯥꯏꯕ ꯅꯠꯇꯦ
ꯅꯪ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯀꯣ ꯑꯩꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯍꯥꯏꯖꯕꯗꯣ ꯏꯆꯟꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯈꯤꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯆꯥꯛꯀ ꯂꯥꯝꯗ꯭ꯔꯕꯣ ꯑꯣꯖꯥꯈꯣꯏꯕꯣ ꯂꯥꯝꯗ꯭ꯔꯤ ꯑꯩꯗꯤ ꯏꯁꯩ ꯆꯠꯇ꯭ꯔꯗꯤ ꯆꯥꯛ ꯈꯤꯇꯪ ꯊꯦꯡꯅ ꯆꯥꯏꯌꯦ ꯀꯔꯤ ꯌꯥꯝ ꯊꯥꯗꯣꯏꯅꯣ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯏꯈ꯭ꯔꯦꯗ ꯑꯣ ꯏꯁꯩ ꯃꯌꯦꯛ ꯑꯃ ꯏꯕꯅꯤꯗ ꯑꯗꯨꯅꯅꯤ ꯏꯇꯩꯃ ꯏꯁꯩ ꯃꯌꯦꯛ ꯑꯃꯅ ꯏꯕꯅꯤ ꯏꯇꯩꯃ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯀꯀꯥ ꯁꯥꯎꯔꯒ ꯂꯣꯏꯁꯤꯟꯕ ꯁꯥꯎꯗꯅ ꯂꯣꯏꯁꯤꯟꯁꯤ ꯀꯀꯥꯗꯤ ꯁꯥꯎꯗꯦ ꯀꯀꯥ ꯁꯥꯎꯕ ꯍꯩꯇꯦ ꯃꯇꯝ ꯁꯥꯡꯉꯦꯗ ꯏꯆꯟꯒ ꯀꯀꯥꯒ ꯅꯨꯡꯁꯤꯅ ꯂꯩꯔꯛꯄꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯏꯆꯟꯗ ꯍꯥꯏꯕꯗ ꯍꯥꯏꯈꯤꯕꯅꯤ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯃꯟꯈꯤꯗꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯅꯨꯡꯁꯤꯕꯤꯕ ꯄꯥꯝꯖꯗ꯭ꯔꯦ ꯀꯅꯥꯝꯇ ꯅꯨꯡꯁꯤꯕꯤꯕ ꯄꯥꯝꯖꯗ꯭ꯔꯦ ꯑꯩꯁꯨ ꯌꯥꯎꯔꯕꯅꯤꯅ ꯍꯣꯏ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯀꯀꯥꯁꯨ ꯊꯃꯣꯏꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨ ꯊꯃꯣꯏꯗ ꯈꯤꯇꯪ ꯄꯦꯟꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯇꯅꯤꯗ ꯑꯩꯅ ꯃꯦꯗꯤꯌꯥꯗ ꯏꯆꯟꯕꯨ ꯅꯨꯡꯁꯤꯃꯟꯈꯤꯗꯅ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯕꯤꯅ ꯀꯧꯔꯒ ꯅꯪꯅ ꯌꯥꯝꯅ ꯊꯃꯣꯏꯗ ꯌꯥꯝꯅ ꯁꯣꯛꯄ ꯃꯥꯜꯂꯝꯃꯦ ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯛꯇꯁꯨ ꯀꯥꯏꯗ꯭ꯔꯦꯅ ꯍꯥꯏꯕꯅꯤ ꯀꯀꯥ ꯁꯥꯎꯗꯦꯗ ꯑꯩ ꯀꯩꯗꯧꯕꯩ ꯁꯥꯎꯗꯅꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯥꯛꯄꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯑꯒ ꯂꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝꯅꯤ ꯀꯣ ꯊꯕꯛ ꯁꯨꯕ ꯆꯥꯛ ꯊꯣꯡꯕ ꯐꯤꯁꯥ ꯁꯥꯕ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝ ꯆꯪꯕꯤꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩ ꯀꯅꯥꯝ ꯐꯣꯟꯗ ꯋꯥꯔꯧ ꯄꯨꯔꯧꯕ ꯂꯩꯇꯦ ꯀꯣ ꯑꯩꯅ ꯁ꯭ꯂꯤꯞ ꯑꯩꯒꯤ ꯏꯆꯟꯗ ꯑꯩꯅ ꯊꯃꯣꯏꯗ ꯅꯨꯡꯁꯤꯖꯔꯨꯕꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯔꯝꯃꯦ ꯑꯗꯨꯒꯤ ꯋꯥꯔꯤꯇꯅꯤꯗ ꯀꯔꯤꯝ ꯀꯥꯏꯗꯦꯗ
그 둘이 ꯆꯥ ꯊꯛꯁꯤꯀꯣ ꯑꯩꯈꯣꯏ ꯁꯤꯂꯣꯡꯒꯤ ꯆꯥ ꯌꯥꯝ ꯍꯥꯎꯕꯅꯤ ꯊꯦꯡꯛ ꯌꯨ ꯀꯀꯥ ꯁꯥꯎꯔꯒ ꯂꯣꯏꯁꯤꯟꯕ ꯁꯥꯎꯗꯅ ꯂꯣꯏꯁꯤꯟꯁꯦ ꯑꯩ ꯁꯥꯎꯗꯦ ꯀꯀꯥ ꯁꯥꯎꯗꯦ 여보이 사랑에 시고랑 그 부르네 내가 사랑해
ꯊꯛꯁꯤꯀꯣ ꯑꯩꯈꯣꯏ ꯁꯤꯂꯣꯡꯒꯤ ꯆꯥ ꯌꯥꯝ ꯍꯥꯎꯕꯅꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ
ha 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 nô lệ ha ha nô lệ mẹ snow đây nè đi cô 그다음부터 눈시바 밤자들의 하여가 kakana jam chawguri bakagino aina hajebana sini ninjebadi mayam leite matho ama tabada kanamta leite duga kakada sum hajen baniya khan ngai khallaga kaka sau này hay đi nhớ qua tôi xài cái nát ra cái nam tên nung xì ba làm gì đấy hay là cái kaka na yam sau rồi cái gì nó ai na hay giờ bên na xin đi nung xì giờ bữa đi mayam lấy tiền nung xì bữa đi mayam lấy tiền mà thâu amma ta bữa đó cái nam tên lấy tiền juga kaka đó hay giờ bên này kakak sau này năng được hay đấy mình ra xem sao là nana đó năng thắt cái tụi năng nana đó này khó ba nana thắt cái ngay còn nhiều kakak kan sau cái này ấy sau đi vậy mà ấy sau đi nana đó xe không xe tay mà nó này tay ta thắt cái thật không rồi 식사를 봐. 이제부터 식사를 봐.
레비타 짝자라보. 짝자라봐 이봐. 살짝 고마우시야. 너 살라기야. 레비타 짝자라봐. 하이로스. 가까로 살라기야. 뭉실베시나 마양. 아기 전에 락비르베시나 마양 프로포 먹고는 하능에 된 타겟서리. 아도 마시기디 아기 엘비 스와이달 로션나바 tawjarage. Revita cek cara bahasa harus ya kalau istilah. Cek cara berbeda, harus ya kalau istilah lagi. Revita cek cara po, kumu sih kalau istilah lagi. Revita cek cara po, kumu sih istilah kalau istilah lagi sih harus ya. 하우라니 고모로 덤이세 미니 시잠드레바 아무 뭐든지 행을 미니면 난타가디 가까 아무 농아로 뭐든지 그가로 있을게 차오버 팔아봐 강드레 코온시 하이글레 까까세 호에 차오퍼레 차오 까까 차오디 까까 차오디 능 차오리바 차오드레바 헤로세 돌리실레지야 까까 차오드레 kakak saudri nang saudri ba harose kakak hai kumma harose nang saudri ba se harose min inting hare bita please harose saudri ko hoi ba khon ja hagale saudri ba jare ko bai ore ge che saudri harose bita saudri harose kakak lo salage Revita, papa harus ya mini inteng hari lu sengindure. Mungkin mini kuntre tare 2 hours 27 second mini ani ko kunpan ko pun second kunpan tengah hari lu sengindure. Tu harus saudi ko. Nang sau par ba saudi harus ya lu selesi. Kakak cek jauh ke cek lama. Revita. Si saudi harus ya. Revita, please, papa harus ya Saudi harus kakak Saudi harus ya. Jare ko, kung saya suka moja, min tengah itu, min tengah harus. Revita, please harus ya Saudi bro. Revita, entah harus ya.
Kakak loisalage. Saudraba hairo. Rebita. Se hairo. Rebita. Kakak saude sau pada kaim saudi se. Aduna kon keren sau kon keren gedra. Saudi hairo se. Rebita apa hairo se lo de. Kakak. Nuning betul. Nuning nabo kakak. Nu se loisalasi ko. Okay bye. Loisalage ko minin ngai kakak mun tam heng dum jara roi ba. Nang nu eko nang saudre ko. Nuning betul. Nuning belo kakak. Hoi nu ba saudre ko. Jare ko. Jare hairo se sota hairo jare na. Dudi mini se mi 28 jau re minim ta ngai se. 29 30 da pura minim je. Amta minim please jare hairo se. Mayam sinau. Nsi sinau mayam pura ma amka na I bai tau jari ngasi gidi ai live se sa nu sanjare ko sinau mayam ai gi channel la piri be sinau mayam pura ko ngol ta na haninga thagachari ai gi channel pita thagachari ai gi channel sire bere ta okay bye bye kakak nunggu udah pare ko okay bye 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 sinau mayam pura bye ore ke ko bye 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 Mayam Rebita bye bye chak charo putharo ko sinau mayam pura mag bye 42 44 45 46 47 48 49 50 51 52 53 54 55 56 57 58 59 60 wow aina elbita changlaktrasu sauraga changdaba haise phajade duna kakana nukna lehuraga changdrasu kaide chare kaka hai